ꯍꯥꯏꯒꯦ ꯆꯥꯛ ꯇꯣꯛꯑꯕꯣ ꯅꯪ ꯀꯃꯥꯏ ꯃꯥꯡꯉꯤꯕ ꯑꯒꯨꯗꯨꯔꯣ ꯑꯒꯨꯗꯨꯔꯣ ꯑꯁ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯕꯦꯔꯥ ꯀꯥꯏ ꯗꯦꯁꯇ ꯀꯛꯈ꯭ꯔꯅꯤ 29 daysꯇ ꯀꯛꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏ ꯅꯪꯒꯤꯗꯨꯔꯣ ꯍꯥꯏꯁꯦ ꯃꯤ ꯄꯨꯝꯅꯃꯛꯀꯤꯔ ꯅꯪ ꯍꯥꯏꯁꯤꯕꯨ ꯈꯪꯗ꯭ꯔꯦꯗ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯒꯦ ꯅꯪꯕꯨ ꯑꯒꯨ ꯍꯥꯏꯕꯗꯨꯔꯥꯕ ꯅꯪꯅ ꯀꯩꯗꯧꯔꯨꯕꯗꯩꯅꯣ ꯑꯁ ꯄꯦꯟꯗꯦꯀꯣ ꯔꯟꯕꯤ ꯂꯥꯛꯑꯦ ꯔꯟꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯗꯤ ꯉꯁꯤꯁꯨ ꯊꯥꯎꯗ꯭ꯔꯦ ꯆꯤꯆꯦ ꯂꯥꯏꯛ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯊꯥꯔꯛꯏꯅꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯏꯔꯣꯟꯕ ꯍꯣꯏꯕ ꯑꯗꯨꯅꯦꯕ ꯑꯩꯌꯥ ꯅꯪꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯨꯏ ꯑꯦꯀꯥꯎꯟꯗꯨꯒ ꯀꯔꯤ ꯀꯔꯤ ꯅꯪꯅ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯐꯣꯂꯣ ꯇꯧꯗꯕꯗ ꯀꯩꯀꯩ ꯇꯧꯔꯒꯦ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯤ ꯏꯆꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯁꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯀꯦꯅ ꯀꯟꯅ ꯏꯗꯤꯠ ꯇꯧ ꯂꯩꯔꯕ ꯑꯗꯨꯒ ꯂꯥꯏꯚꯇꯨ ꯊꯥꯕ ꯁꯪꯗ꯭ꯔꯕ ꯊꯥꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯇ꯭ꯔꯦ ꯉꯔꯥꯡꯁꯨ ꯁꯨꯃꯥꯏꯅ ꯊꯦꯡꯉꯒ ꯉꯥꯏꯍꯥꯛ ꯊꯥꯏꯕ ꯂꯥꯏꯚꯁꯦ ꯆꯥꯛ ꯇꯣꯛꯑꯦ ꯍꯧꯖꯤꯛꯇ ꯉꯁꯤꯗꯤ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯁꯜꯂꯦ ꯔꯟꯕꯤꯔ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯏꯕ ꯆꯦ ꯀꯅꯥ ꯑꯦꯀꯥꯎꯟꯅꯣ ꯍꯥꯏꯁꯦ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯣ ꯕꯦꯡ ꯑꯦꯀꯥꯎꯟ ꯅꯠꯇꯦꯗ ꯋꯥꯏ ꯇꯤꯒꯤ ꯑꯦꯀꯥꯎꯟ ꯄꯥꯏꯅꯤꯡꯁꯤ ꯋꯥꯔꯤꯅꯤ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯕ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯕꯤꯅꯤꯇꯥꯒꯤ ꯏꯁꯩ ꯇꯥꯔꯝꯃꯒ ꯌꯣꯔ ꯑꯦꯀꯥꯎꯟ ꯅꯤꯗꯁ ꯇꯨ ꯁꯥꯏꯟ ꯏꯟ ꯇꯧꯔꯛꯑꯦ ꯍꯥꯏ ꯑꯗꯨꯗꯤ ꯅꯪ ꯁꯥꯏꯟ ꯇꯧ ꯌꯥꯗ꯭ꯔꯣ ꯅꯍꯥꯟꯗꯩ ꯅꯪꯅ ꯁꯥꯏꯟ ꯇꯧꯗꯕꯩ ꯑꯣꯏꯔꯝꯒꯅꯤꯌꯦ ꯁꯥꯏꯟ ꯇꯧꯗꯕꯤꯗ ꯅꯪꯅ ꯑꯗꯨꯝ ꯏꯁꯀꯤꯞꯀ ꯇꯧꯔ ꯈꯣꯠꯂ ꯆꯪꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯁꯥꯏꯟ ꯏꯟ ꯇꯧ ꯍꯥꯏꯔꯗꯤ ꯑꯗꯨꯗꯨꯅ ꯄꯥꯁꯋꯥꯔꯗꯇꯣ ꯑꯝꯇ ꯐꯣꯔꯒꯣꯠ ꯇꯧꯊꯣꯛꯑꯁꯤ ꯌꯦꯡꯉꯣ ꯔꯟꯕꯤꯔꯅ ꯏꯔꯣꯟꯕ ꯗ꯭ꯌꯨꯇꯤꯗ ꯍꯥꯏ ꯑꯣ ꯍꯤꯟꯖꯥꯡ ꯃꯥꯟꯅꯔꯦ ꯏꯆꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯉꯁꯤ ꯀꯩꯗꯧꯔꯒꯦ ꯔꯟꯕꯤꯔ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯁꯤꯅ ꯇꯧꯔꯤꯔꯥ ꯗꯤꯍꯥꯏꯗ꯭ꯔꯦꯠ ꯑꯣꯏꯍꯟꯒꯅꯣ ꯖꯨꯁꯀꯨꯝꯕ ꯊꯛꯑꯣ ꯅꯤꯝꯕꯨ ꯄꯥꯅꯤꯒꯨꯝꯕ ꯅꯥꯔꯤꯜ ꯄꯥꯅꯤꯒꯨꯝꯕ ꯋꯥꯏ ꯇꯤ ꯑꯦꯀꯥꯎꯟ ꯅꯠꯇꯦ ꯒꯨꯒꯜ ꯑꯦꯀꯥꯎꯟꯅꯤ ꯑꯠꯁꯥ ꯑꯗꯨ ꯅꯪꯅ ꯍꯥꯏꯗꯣ 29 daysꯇ ꯀꯛꯈꯅꯤ ꯍꯥꯏꯗꯣ ꯃꯤ ꯄꯨꯝꯅꯃꯛꯀꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯇꯣꯟꯇꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯂꯣ ꯑꯁ ꯅꯃꯟꯖꯅ ꯁꯨꯝ ꯂꯥꯏꯚ ꯊꯥꯔꯦꯅ ꯇꯧꯔꯤꯁꯦ ꯀꯣꯜ ꯐꯤꯕꯔꯅꯤꯌꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯁꯤꯅꯅꯤ ꯐꯤꯚꯔ ꯑꯣꯏꯔꯁꯨ ꯏꯁꯤꯡ ꯊꯛꯑꯣ ꯑꯗꯨꯝ ꯑꯣ ꯑꯥꯔ ꯑꯦꯁꯇꯣ
ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯁꯤꯜꯂꯣ ꯑꯗꯨꯒ ORSꯇꯤ ꯌꯥꯝ ꯊꯛꯑꯣ ꯃꯣꯏ WHO ꯅ ꯔꯤꯀꯣꯃꯦꯟ ꯇꯧꯕ ORSꯇꯣ ꯑꯗꯨ ꯌꯥꯝ ꯊꯛꯑꯣ ꯑꯩꯒꯤ ꯅꯪ ꯀꯩꯅꯣꯝ ꯇꯧꯔꯝꯃꯅꯤ ꯌꯥꯝꯅ ꯀꯟꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯍꯥꯏ ꯑꯣ ꯍꯤꯗꯥꯛ ꯆꯥꯁꯤꯜꯂꯣ ꯑꯗꯨꯑꯣꯏꯗꯤ ꯑꯒꯨ ꯑꯗꯨꯗꯅꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯪꯒ ꯇꯥꯎꯅꯦ ꯆꯤꯆꯦꯅ ꯍꯥꯏꯒꯦ ꯅꯪꯒ ꯅꯍꯥꯟ ꯑꯩꯈꯣꯏ ꯐꯥꯒꯤꯗꯧ ꯋꯥꯔꯤ ꯁꯥꯟꯅꯔꯦꯅ ꯅꯥꯎꯕꯅꯦ ꯀꯩꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯪꯒ ꯅꯥꯎꯕꯒ ꯑꯇꯣꯞꯄ LV ꯑꯃꯗ ꯐꯪꯅꯕ꯭ꯔꯥꯕ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯥꯏꯕ ꯀꯔꯤ ꯍꯥꯏ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯕꯅꯤꯅ ꯗꯤꯍꯥꯏꯗ꯭ꯔꯦꯠ ꯂꯩꯍꯟꯒꯅꯨ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯤꯁꯤꯡ ꯑꯣꯏꯔꯒꯗꯤ ORSꯁꯦ ꯊꯛꯎ ꯍꯥꯏꯕ ORSꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯅꯣꯔꯃꯦꯜ ꯏꯁꯤꯡ ꯊꯛꯄꯒꯤ ꯃꯍꯨꯠꯇ ORS ꯊꯛꯑꯗꯤ ꯑꯩꯈꯣꯏ 에너지 ꯐꯪꯉꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯁꯦ ꯈꯪꯉꯕ ꯑꯒꯨ ꯑꯗꯨꯒ ꯍꯤꯗꯥꯛ ꯆꯥꯔꯤꯌꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯍꯤꯗꯥꯛ ꯆꯥꯋꯣ ꯀꯥꯎꯔꯦꯗ ꯆꯦ ꯍꯥꯏ ꯆꯦ ꯅꯪ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁ ꯌꯦꯡꯕ꯭ꯔꯣ ꯍꯥꯏ ꯌꯦꯡꯉꯤꯅꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯔꯤ ꯀꯔꯤꯃꯨꯛ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯂꯦꯇꯦꯁ ꯌꯥꯔꯣꯏ ꯏꯆꯦ ꯅꯪ ꯆꯝꯅ ꯈꯪꯉꯤ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯍꯥꯏ ꯍꯣꯏ ꯁꯨꯝ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯉꯤꯅꯤ ꯔꯟꯕꯤꯗꯣ ꯑꯩꯅ ꯁꯨꯝ ꯈꯪꯕꯁꯤꯡꯗꯤ ꯁꯨꯝ ꯃꯤꯉꯣꯟꯗ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅ ꯈꯪꯕꯁꯤꯡꯗꯣ ꯃꯤꯒꯤ ꯃꯇꯦꯡ ꯈꯛꯇꯪ ꯑꯣꯏꯔꯗꯤ ꯍꯥꯏꯅ ꯆꯦ ꯑꯩꯒꯤ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯏꯀꯥꯏꯔꯦ ꯑꯌꯥ ꯀꯩꯅꯣꯅꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯆꯤꯆꯦꯁꯨ ꯀꯣꯃꯦꯟ ꯇꯧꯔꯛꯇ꯭ꯔꯗꯤ ꯀꯔꯤ ꯄꯥꯗꯣꯔꯤꯒꯦ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯊꯥꯔꯛꯄꯁꯦ ꯑꯩꯅ ꯍꯦꯟꯅ ꯏꯀꯥꯏꯗꯣꯏꯅꯤꯅꯦ ꯑꯒꯨꯁꯨ ꯂꯩꯁꯤꯗꯤ ꯉꯁꯥꯏ ꯀꯝꯄ꯭ꯌꯨꯇꯔꯗꯣ ꯁꯤꯒꯦ ꯇꯧꯕꯅꯤ ꯆꯦ ꯇꯧꯕꯅꯤꯍꯦ ꯆꯦ ꯉꯁꯥꯏ ꯀꯝꯄ꯭ꯌꯨꯇꯔꯗꯣ ꯁꯤꯒꯦ ꯇꯧꯕꯅꯤꯍꯦ ꯆꯦ ꯀꯩꯅꯣ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯒꯦ ꯇꯧꯕꯅꯤ ꯍꯥꯏꯁꯤꯕꯣ ꯑꯩ ꯉꯁꯤꯒꯤ ꯀꯅꯥꯒꯤ LBꯗꯁꯨ ꯂꯥꯛꯇꯦ ꯑꯩꯁꯨ ꯊꯥꯔꯛꯇꯦꯀꯣ ꯑꯉꯥꯡꯅ ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯀꯅꯨ ꯅꯨꯞꯁꯟ ꯒꯦꯃꯤꯡ ꯍꯦꯜꯂꯣ ꯅꯨꯞꯁꯟ ꯃꯩꯇꯩꯔꯣ ꯂꯤꯡꯖꯦꯜ ꯍꯥꯏ ꯍꯥꯏ ꯑꯁ ꯅꯨꯞꯁꯟꯅ ꯍꯣꯁꯀ ꯎꯕꯤꯗꯕꯗ ꯂꯤꯡꯖꯦꯜ ꯍꯥꯟꯅ ꯎꯕꯩ ꯋꯥꯅꯤ ꯅꯨꯞꯁꯟꯒꯤ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯗꯥ ꯅꯨꯞꯁꯟ ꯗꯥ ꯑꯣꯞꯁꯟ ꯍꯥꯏꯌꯦ ꯀꯩꯅꯣ ꯂꯤꯡꯖꯦꯜꯅ N ꯍꯥꯞꯄꯛꯇꯦ ꯍꯦꯜꯂꯣ ꯍꯥꯏ ꯗꯥ ꯑꯣꯞꯁꯟ ꯑꯒꯨꯅꯤꯀꯣ ꯍꯥꯏ ꯅꯨꯞꯁꯟ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯆꯦꯅꯦꯜ ꯄꯥꯏꯔꯗꯤ ꯆꯤꯆꯦꯗ ꯁꯞꯄꯣꯔꯠ ꯊꯥꯗꯔꯝꯃꯣ ꯆꯤꯆꯦꯁꯨ ꯍꯜꯂꯛꯀꯅꯤꯀꯣ ꯆꯤꯆꯦꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒ ꯁꯌꯥꯝ ꯂꯥꯛꯑꯦ ꯁꯌꯥꯝ ꯆꯤꯆꯦ ꯉꯁꯤꯁꯨ ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛꯐꯥꯎ ꯆꯤꯆꯦꯒꯤ ꯉꯝꯖꯗ꯭ꯔꯦ ꯁꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯆꯥꯛ ꯇꯣꯛꯑꯒ ꯊꯥꯔꯛꯏꯅꯦ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯦ ꯅꯥꯎꯄꯥ ꯂꯥꯛꯆꯔꯤ ꯀꯥꯏꯗ ꯂꯩꯒꯦ ꯁꯌꯥꯝ ꯐꯝꯃꯨꯋꯣ ꯃꯃꯥꯡꯗ ꯆꯤꯌꯥꯔ ꯊꯥꯔꯤꯗꯣ ꯐꯝꯃꯣ ꯉꯁꯥꯏꯗꯒꯤ ꯔꯟꯕꯤꯔꯒ ꯑꯒꯨꯒꯇꯅꯦ ꯐꯝꯃꯤꯁꯦ
ꯅꯨꯡꯁꯤꯅ ꯂꯤꯡꯖꯦꯜ ꯈꯪꯂꯤꯗ ꯑꯩ ꯅꯪꯅꯤ ꯍꯥꯏꯕ ꯍꯥꯏ ꯑꯣ ꯈꯪꯅꯕꯣꯔꯦ ꯑꯗꯨꯒ ꯁꯦꯝ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯒꯨꯁꯨ ꯏꯔꯣꯟꯕ ꯆꯤꯆꯦꯁꯨ ꯏꯔꯣꯟꯕ ꯔꯟꯕꯤꯔꯁꯨ ꯏꯔꯣꯟꯕ ꯁ꯭ꯌꯥꯝꯅ ꯀꯩ ꯆꯥꯔꯛꯏꯕ ꯂꯩ ꯂꯤꯡꯖꯦꯜꯅ ꯁ꯭ꯀꯨꯜꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯀꯔꯦꯟ ꯁꯣꯔꯠ ꯇꯧꯔꯛꯏꯔꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯨꯡꯁꯅ ꯃꯩꯇꯩ ꯅꯠꯇꯦ ꯃꯌꯥꯡ ꯃꯆꯥꯅꯤ ꯍꯥꯏ ꯍꯥꯏꯠ ꯅꯪ ꯃꯩꯇꯩꯔꯣꯜ ꯂꯣꯜꯂꯤꯁꯤꯗꯤ ꯂꯤꯡꯖꯦꯜꯁꯨ ꯈꯪꯉꯤꯁꯤꯗꯤ ꯀꯅꯥꯅꯣ ꯑꯒꯨ ꯁꯤꯁꯦ ꯅꯨꯞꯁꯟꯁꯦ ꯅꯨꯞꯁꯟ ꯂꯥꯏꯛ ꯇꯧꯕꯤꯌꯨꯀꯣ ꯇꯧꯅꯤꯡꯗ꯭ꯔꯕ ꯇꯧꯁꯜꯂꯣ ꯗꯥ ꯑꯣꯞꯁꯟ ꯑꯩ ꯑꯦꯀꯥꯎꯟ ꯃꯥꯡꯈꯤꯗꯣꯔꯦꯗ ꯑꯗꯨꯒ FF ꯆꯪꯗꯕꯁꯨ ꯀꯨꯏꯔꯦ FF ꯍꯥꯏꯁꯤꯅ ꯒꯦꯝꯒꯤ ꯃꯃꯤꯡꯂꯣ ꯑꯩ ꯈꯪꯖꯗꯦꯀꯣ ꯑꯗꯨꯒ ꯅꯨꯞꯁꯟꯅ ꯂꯤꯡꯖꯦꯜ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯁꯦꯝꯕꯤꯒꯦ ꯍꯥꯏꯗꯣ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯅꯕ ꯂꯥꯛꯑꯦ ꯂꯩꯔꯝꯕꯤꯅ ꯏꯆꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯐ꯭ꯔꯦꯟꯒꯤ ꯂꯥꯏꯚ ꯌꯥꯎꯔꯨꯕ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯂꯣꯏꯅ ꯍꯥꯏꯠ ꯇꯧꯔꯦ ꯍꯥꯏ ꯁꯣꯏꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯇꯣꯞꯄ LBꯗ ꯐꯪꯅꯔꯗꯤ ꯍꯥꯏꯌꯣ ꯈꯪꯅꯕ ꯃꯤꯗ ꯀꯩꯒꯤ ꯍꯥꯏꯠ ꯇꯧꯗꯣꯏꯅꯣ ꯂꯤꯡꯖꯦꯜꯅ ꯅꯠꯇꯦ ꯑꯩ FF ꯑꯦꯀꯥꯎꯟ ꯆꯪꯗꯕ ꯀꯨꯏꯔꯦ ꯍꯥꯏ ꯑꯗꯨꯒ ꯅꯨꯞꯁꯟꯅ ꯑꯩ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯑꯗꯣꯝꯅꯁꯨ ꯑꯩꯒ ꯀꯥꯅꯦꯛ ꯂꯩꯕꯅꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯑꯁ FF ꯍꯥꯏꯁꯦ ꯃꯥꯏ ꯃꯃꯤꯡ ꯑꯣꯏꯔꯝꯃꯤꯅꯦ ꯑꯗꯨꯒ ꯆꯦ ꯁꯨꯁꯃꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ FFꯇꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩꯀꯩ ꯃꯃꯤꯡꯅꯣ ꯈꯪꯗꯦꯀꯣ ꯅꯨꯞꯁꯟ ꯒꯦꯃꯤꯡ FF ꯄꯥꯏꯌꯦ ꯒꯦꯝꯒꯤ ꯃꯔꯝꯗ ꯆꯤꯆꯦꯗꯤ ꯈꯪꯖꯗꯦꯀꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯨꯞꯁꯟ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦ ꯂꯐꯨ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯏ ꯑꯁ ꯁ꯭ꯌꯥꯝ ꯆꯤꯆꯦ ꯅꯍꯥꯟ ꯆꯥꯅ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯍꯥꯎꯕꯅꯤꯀꯣ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯃꯌꯥꯡ ꯃꯆꯥꯗ ꯃꯅꯤꯄꯨꯔꯤ ꯐꯖꯅ ꯍꯩꯕ ꯂꯩꯕꯁꯤꯗꯤ ꯀꯥꯏ ꯂꯥꯡꯒꯅꯨ ꯆꯤꯆꯦꯒꯤꯗ ꯃꯌꯥꯡ ꯄꯥꯛ ꯄꯥꯛ ꯂꯥꯛꯇꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯏ ꯂꯥꯛꯑꯒꯅ ꯑꯩꯈꯣꯏꯅ ꯃꯍꯥꯔꯥꯁꯇ꯭ꯔ ꯂꯣꯟꯗꯒꯤ ꯑꯃ ꯑꯅꯤꯈꯛ ꯑꯒꯨ ꯍꯩꯕꯅꯤ ꯃꯅꯤꯄꯨꯔ ꯂꯣꯏ ꯐꯖꯅ ꯑꯩ ꯍꯥꯏꯌꯦ ꯔꯟꯕꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯅꯪ ꯍꯥꯏꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯂꯩꯒꯦ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯏꯆꯦ ꯑꯩꯅ ꯃꯤꯒꯤ ꯐꯅꯕ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗ ꯃꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯁꯥꯎꯔꯤꯕ ꯍꯥꯏ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣꯅꯦ ꯅꯪꯅ ꯃꯤꯒꯤ ꯐꯅꯕ ꯇꯧꯔꯒ ꯑꯇꯣꯞꯄ ꯃꯤꯅ ꯆꯥꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤ ꯂꯤꯡꯖꯦꯜ ꯂꯩꯕꯅꯤ ꯗꯥ ꯑꯣꯞꯁꯟ ꯍꯥꯏ ꯑꯗꯨꯒ ꯅꯨꯞꯁꯟ ꯊꯣꯏꯕꯔꯕ ꯅꯨꯞꯁꯟꯁꯦ ꯊꯣꯏꯕ ꯑꯣꯏꯔꯝꯃꯅꯤ ꯑꯩ ꯈꯪꯉꯦ ꯊꯣꯏꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯅꯪ ꯎꯗꯕ ꯅꯍꯥꯟꯗꯁꯨ ꯅꯪꯒꯤ LBꯗ ꯅꯪꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤꯅꯤ FF ꯍꯥꯏꯗꯤ ꯅꯪ ꯐꯨꯕ ꯇꯥꯔꯦ ꯍꯥꯏꯕ ꯀꯥꯏ ꯑꯃꯇꯪꯗꯅꯤ ꯐꯨꯕ ꯇꯥꯔꯦ ꯍꯥꯏꯕ ꯑꯦꯞ ꯑꯃꯒꯤ ꯀꯩꯅꯣꯗꯤ ꯐꯨꯜ ꯐꯣꯝꯗꯤ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯏꯔꯣꯟꯕ ꯄꯥꯔꯇꯤ ꯖꯤꯟꯗꯥꯕꯣꯠ ꯅꯥꯎꯕꯤꯅ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯤ ꯏꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯕꯤ ꯑꯗꯨꯒ ꯒꯦꯃꯤꯡꯅ ꯏꯔꯣꯟꯕ ꯆꯥꯏ ꯑꯒꯨ ꯑꯩꯁꯨ ꯍꯥꯏ गेमिंग है क्या तुम मुझे भूल गया है जी नहीं नंग थोइबनी अई खंगे ꯁꯤꯗꯥ ꯊꯣꯏꯕ ꯅꯠꯇꯦ ꯑꯣ ꯅꯣꯏꯅꯤ ꯃꯥꯟꯅꯔ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯣ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯋꯦꯜꯀꯝ ꯏꯆꯦ ꯍꯥꯏ ꯅꯥꯎꯕꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯦꯜꯀꯝ ꯑꯗꯨꯒ ꯅꯨꯡꯁꯟꯅ ꯂꯤꯡꯖꯦꯜ ꯑꯩ ꯊꯣꯏꯕꯔꯣ ꯍꯥꯏ ꯊꯣꯏꯕ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯀꯅꯥꯝ ꯂꯩꯇꯦ ꯑꯩꯅ ꯈꯪꯕꯗ ꯀꯅꯥꯅꯣ ꯁ꯭ꯌꯥꯝꯗꯤ ꯁꯤꯒ ꯂꯩꯌꯦ ꯁ꯭ꯌꯥꯝ ꯆꯠꯈ꯭ꯔꯕꯣ ꯂꯤꯡꯖꯦꯜꯅ ꯅꯠꯇꯦ ꯍꯥꯏꯕ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯅꯨꯡꯁꯟꯅ ꯑꯩꯕꯨ ꯊꯣꯏꯕꯒ ꯍꯥꯏꯅꯦ ꯍꯥꯏ ꯈꯪꯗꯕꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯣ ꯀꯅꯥꯅꯣ
ꯊꯣꯏꯕ ꯅꯠꯇ꯭ꯔꯗꯤ ꯔꯣꯖꯤꯠꯂꯣ ꯔꯣꯖꯤꯠ ꯑꯣꯏꯗꯣꯏꯔꯣ हम थोइबा नहीं है सिस्टर ꯀꯅꯥꯅꯣ ꯁꯤꯅ ꯔꯣꯖꯤꯠ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯊꯣꯏꯕ ꯍꯥꯏꯁꯦ ꯊꯣꯏꯕꯗꯤ ꯒꯦꯝꯒ ꯈꯔ ꯈꯔ ꯃꯥ ꯂꯥꯏꯐꯇꯒ ꯒꯦꯝꯒ ꯊꯥꯕꯅꯦ ꯑꯗꯨꯒ ꯂꯤꯡꯖꯦꯜ ꯍꯥꯏꯕꯗ ꯇꯣꯝꯄꯣꯛꯈ꯭ꯔꯣ ꯇꯣꯝꯄꯣꯛ ꯅꯠꯇꯦꯍꯦ ꯇꯣꯝꯄꯣꯛ ꯐꯪꯅꯗ꯭ꯔꯤ ꯑꯩ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯨꯗꯤ ꯇꯣꯝꯊꯤꯟꯂꯣ ꯑꯗꯨꯒ ꯇꯣꯝꯊꯤꯟꯗꯤ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏꯅ ꯌꯥꯝ ꯌꯥꯖꯕꯅꯦ ꯈꯪꯗꯦ ꯃꯥꯅ ꯑꯣꯏꯀꯤ ꯌꯥꯏꯔ ꯌꯥꯗ꯭ꯔꯦ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯦ ꯁꯨꯁꯃꯤꯇꯥ ꯌꯥꯝ ꯇꯧꯖꯕꯅꯦ ꯅꯟꯗꯀꯦꯁꯣꯔ ꯂꯥꯛꯑꯦ ꯑꯣ ꯅꯟꯗꯀꯦꯁꯣꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯔꯤ ꯌꯦꯟꯖꯥꯡ ꯍꯥꯎꯕꯤꯔꯒꯦ ꯆꯥꯛ ꯇꯣꯛꯑꯕꯣ ꯊꯣꯏꯕ ꯅꯠꯇꯦ ꯊꯣꯏꯕꯤꯅꯦ ꯈꯪꯗꯦ ꯃꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯤꯅꯤ ꯑꯗꯨꯒ हम गुजरात का है मणिपुर में काम के लिए आया है हाँ जी भैया तौरꯛꯑꯅꯨ ꯅꯪ ꯑꯗꯨꯒ ꯂꯤꯡꯖꯦꯜ ꯅꯣꯛꯈꯔꯦ ꯑꯗꯨꯗꯤ ꯃꯥ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯨꯞꯁꯟ ꯍꯥꯏꯁꯦ ꯑꯩ ꯆꯤꯆꯦ ꯑꯃꯐꯥꯎ ꯐꯪꯅꯗ꯭ꯔꯤ ꯃꯥ ꯑꯩꯉꯣꯟꯗ ꯁꯞꯁꯨ ꯂꯩ ꯌꯥꯏꯌꯦ ꯃꯥ ꯈꯪꯉꯤꯅꯤ ꯀꯩꯒꯤ ꯂꯥꯛꯏꯅꯣ ꯅꯪ ꯅꯟꯗꯀꯦꯁꯣꯔ ꯊꯣꯏꯕꯤꯅꯤ ꯃꯣꯏꯔꯥꯡꯒꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒ ꯂꯣꯏ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯂꯤꯡꯖꯦꯜ ꯍꯥꯏꯕ ꯏꯁ ꯋꯥꯈꯜꯁꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯌꯧꯈ꯭ꯔꯦꯍꯦ ꯍꯥꯏ ꯑꯗꯨꯒ ꯅꯨꯁꯟ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯌꯣꯕ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯗꯨꯒ ꯑꯒꯨ ꯆꯤꯆꯦꯒꯤ ꯃꯤ ꯀꯌꯥ ꯂꯩꯒꯦ ꯆꯤꯆꯦꯗ ꯃꯤ 1 ꯈꯛ ꯁꯣ ꯇꯧꯏꯅꯦ ꯁ꯭ꯌꯥꯝꯗꯣ ꯃꯆꯦ ꯊꯥꯗꯣꯛꯑꯒ ꯃꯥꯡꯈ꯭ꯔꯦ ꯁꯤꯒ ꯍꯥꯏꯕ ꯑꯗꯨꯅ ꯑꯁꯤꯗ ꯊꯣꯏꯕ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯊꯣꯏꯕ ꯅꯨꯡꯁꯤꯕ ꯊꯥꯕꯅꯦ ꯃꯥꯗꯤ ꯍꯥꯏ ꯁꯥꯃꯨ ꯃꯥꯏꯅꯁꯨ ꯑꯃ ꯂꯩꯌꯦꯅ ꯑꯩ ꯈꯪꯗꯦꯗꯣ ꯀꯩꯗꯧꯗꯣꯔꯤ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯑꯁꯤꯗ ꯊꯣꯏꯕ ꯂꯤꯡꯖꯦꯜꯅ ꯁꯥꯎꯟ ꯍꯥꯏ ꯑꯣꯀꯦ ꯂꯤꯡꯖꯦꯜꯅ ꯃꯤ ꯑꯃꯈꯛꯅꯤ ꯍꯥꯏ ꯃꯤ ꯑꯅꯤꯅꯤ ꯅꯨꯡꯁꯟ ꯑꯗꯨ ꯆꯦ ꯁꯨꯁꯃꯤꯇꯥ ꯀꯥꯎꯅꯨꯀꯣ ꯑꯩꯕꯨ ꯀꯥꯎꯔꯔꯣꯏ ꯀꯥꯎꯔꯔꯣꯏ ꯑꯩ ꯀꯥꯎꯔꯔꯣꯏꯀꯣ ꯀꯥꯎꯅꯨꯀꯣ ꯑꯩꯕꯨ ꯅꯨꯞꯆꯟ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯤꯟꯖꯥꯡꯗꯤ ꯍꯥꯏꯔꯛꯎ ꯃꯤ ꯇꯥꯛꯇ꯭ꯔꯁꯨ ꯑꯁ ꯅꯪꯁꯨ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡ ꯅꯪ ꯆꯩ ꯆꯥꯅꯤꯍꯦ
ꯀꯥꯎꯅꯨꯀꯣ ꯑꯩꯕꯨ ꯍꯥꯏ ꯂꯤꯡꯖꯦꯜꯅꯗ ꯑꯣꯞꯁꯟꯕꯨ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗꯨꯔꯣ ꯍꯥꯏ ꯑꯩ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯁꯨꯔꯕꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯁꯨꯔꯕꯤꯖꯤ ꯋꯦꯜꯀꯝ ꯅꯨꯞꯁꯅ ꯅꯪꯒꯤ ꯑꯩꯅ ꯆꯥꯎꯅ ꯍꯦꯜꯞ ꯇꯧꯕꯅꯦ ꯍꯥꯏ ꯑꯩꯅ ꯍꯦꯜꯞ ꯇꯧꯕꯗꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯋꯥꯏ ꯇꯤ ꯄꯥꯏꯔꯛꯄꯗꯒꯤ ꯍꯦꯜꯞ ꯇꯧꯕꯤꯕꯗꯤ ꯑꯩꯗꯤ ꯃꯅꯤꯡ ꯂꯩꯇꯦ ꯃꯃꯥꯡ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯑꯩꯅ 100 ꯐꯥꯒꯗꯕ 5ꯔ 4ꯔ ꯋꯥꯠꯂꯤꯉꯩꯗ ꯊꯣꯏꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯍꯦꯜꯞꯇꯣ ꯃꯥ ꯑꯩꯉꯣꯟꯗ ꯐꯖꯅ ꯇꯧꯕꯤꯈꯤ ꯍꯥꯏꯗꯤ ꯑꯩꯅ 100 ꯐꯥꯔꯦ ꯍꯥꯏꯅ ꯊꯣꯏꯗꯣ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯖꯈꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 100 ꯁꯨꯔꯦꯅ ꯑꯗꯨꯗꯅꯤ ꯑꯩꯅ ꯊꯣꯏꯕꯅ ꯃꯇꯦꯡ ꯇꯧꯏ ꯍꯥꯏꯗꯣ ꯑꯇꯩꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯦꯜꯕꯤꯗ ꯀꯩꯗ ꯁꯞꯄꯣꯔꯠ ꯇꯧꯕꯗꯨꯗꯤ ꯑꯗꯨꯅ ꯑꯃꯅꯤꯅꯀꯣ RJ ꯑꯣꯏꯗꯣꯏꯔꯣ ꯑꯗꯨꯒ ꯑꯩ ꯍꯪꯉꯔꯣꯏ ꯍꯥꯏꯗꯗꯤ ꯑꯩ ꯍꯪꯉꯔꯣꯏ अदुगा सुरभि ने ज्वाइन मी है सुरभि में तो आपसे पहले से ज्वाइन है अदुगा खाना हो गया सुरभि आपका नंदके सोरो जामजांग थोखी लामबगा नंदके सो लेरिबो वारी ताइरो दुगा आगु ओइ खंग्रो नंगसु हाय मासु खंगदबदा नंगोदा वारी सानैनी खंगी हे हाय नुसन्ना सावरे ऐ सावरे को येन चाय हाय सावरसु इंजांग दे हायरिये सावद्रिदोइदि दुगा लिंजेना दा खंगी केदरगे हाय दुगा नुसन्ना आगु ऐ कनानो हायरो हाय हायरो आगु हायरो कनानो आइना से तोमथिन ओइदोइरो दुगा करम तौरिगे चे कनानो खंगे नुंगाइरी नुसन सुम मयाम मक्ता हिंगबा यानबा हिंगी नंगी नुंगाइरिबो श्याम ने चे करी मथेल चारगे हाय श्याम चे इरोंबा चाय आलू इरोंबा दुगा नाउबीना चे ऐ लैको हाय हो हो नाउबी ड्यूटी दे लै हाय नत्र नाउबी से होय होय श्याम ने चे असाई कायदा चलुगे हाय चतेने श्याम चिचे सुम कमेंट पाइसिदि ना तो मना हाय हेलो दुगा नुसन्ना चे आगु द ब्लू प्यू अदुगा चेक तौ आगु हाय अच्छा आगु पीरबनी नंग चेक तौरगा हायरो नाउबीना हाय ओ पुंग कयाबो नाउबी पुंग 9 गिरो एलबी तौबदुदा सुम हंगजबनीको हाय श्याम ओ तौ ओ श्याम अइदुने चत्ती नुंसासु साइदोइदि अदुम ngale thage ने दुदुना चेगी एलबीदो हेक थागलगा अंगांगना डिस्टर्ब तौबदो मी मांगना याम इकाई अदुना मतमदो याम खल्ला था मथौ ताई अदुगी अदुम ngale thage तौबदा स्वाइ जौथोगरे मतम आई ब्लू पीरबनीको आगुदा ओ नाबिना पुंग हुमदा लोइरनिये हाय ओ सांगने पुंग कयादै पुंग 9 गिरा आगु इंस्टाग्राम दा SMS हारपदो आइनी आगु नंगैनने चै चादोरे गांनो ससे दाइरो अदुगा खंगदेने दा आगा
ꯑꯩꯒꯤ IGꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯣ ꯈꯪꯉꯦ ꯈꯪꯉꯦ ꯍꯥꯏ ꯑꯗꯨꯒ ꯅꯨꯞꯁꯟ ꯑꯣꯀꯦ ꯑꯒꯨ ꯊꯦꯡꯀ꯭ꯌꯨ ꯈꯪꯕꯒꯤ ꯀꯥꯏ ꯑꯩ ꯍꯥꯏꯔꯔꯣꯏ ꯊꯦꯡꯀ꯭ꯌꯨꯒ ꯅꯪꯅ ꯍꯥꯏꯔꯒꯅꯤ ꯑꯩꯅ ꯈꯪꯉꯒꯅꯤ ꯍꯥꯏꯗꯨꯗꯣ ꯅꯪꯅ ꯁꯛꯂꯣꯠꯄ ꯑꯣꯏꯔꯒ ꯑꯩ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯄꯨꯡ 9 ꯍꯥꯏ ꯑꯣ ꯍꯣꯏ ꯅꯥꯎꯕꯤ ꯍꯤꯗꯥꯛ ꯆꯥꯎꯀꯣ ꯅꯪ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯁ꯭ꯌꯥꯝꯅ ꯉꯁꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯕꯅꯤ ꯁꯨꯡꯐꯪ ꯐꯪꯗꯦ ꯑꯁ ꯁ꯭ꯌꯥꯝ ꯑꯩ ꯊꯥꯒꯦ ꯇꯧꯋꯦ ꯆꯤꯆꯦ ꯁꯨꯗꯣꯏꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯏꯗꯤꯠ ꯇꯧ ꯂꯣꯏꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯤꯇꯪ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯩꯀꯥ ꯁꯦꯝꯒꯦ ꯈꯣꯠꯀꯦꯅ ꯇꯧꯔꯒ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯇ꯭ꯔꯦ ꯑꯗꯩꯗꯤ LVꯁꯨ ꯊꯥꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯏꯆꯦꯅ ꯐ꯭ꯌꯨꯆꯔꯗ ꯀꯩ ꯅꯨꯃꯤꯠ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏ ꯈꯪꯗꯦ ꯅꯥꯎꯕꯤꯁꯤꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯀꯔꯤꯝ ꯄ꯭ꯂꯥꯟ ꯂꯩꯇꯦ ꯑꯗꯨꯒ ꯁꯤꯒꯒꯤ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯦꯁꯦꯖ ꯀꯛꯈ꯭ꯔꯤꯁꯦ ꯑꯗꯨꯒ ꯑꯩ ꯈꯪꯉꯦ ꯊꯣꯏꯕ ꯑꯣꯏꯗꯣꯏꯅꯤ ꯁꯣꯏꯗꯅ ꯑꯩꯅ ꯉꯁꯤꯐꯥꯎ ꯐꯪꯅꯕꯗ ꯒꯦꯝꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯎꯖꯗꯦ ꯍꯣꯏ ꯑꯒꯨ ꯍꯥꯏꯗꯣꯛꯅꯗꯕꯤ ꯀꯥꯏ ꯇꯧꯔꯣ ꯄꯨꯛ ꯐꯠꯇꯕꯅꯤ ꯃꯥꯟꯅꯔꯣ ꯑꯃ ꯍꯔꯥꯎꯖꯔ ꯍꯤ ꯀꯥꯏ ꯑꯉꯥꯡ ꯍꯥꯏꯁꯤ ꯑꯉꯥꯡꯅꯤ ꯑꯩ ꯁꯛꯂꯣꯜꯂꯁꯨ ꯆꯦꯒꯤ ꯐꯨꯜꯅꯦ ꯍꯥꯏ ꯅꯨꯡꯉꯥꯏꯇꯦꯕ ꯐꯨꯜꯗꯣ ꯃꯁꯛ ꯂꯣꯜꯂꯗꯤ ꯑꯩꯅ ꯅꯪ ꯍꯧꯖꯤꯛ ꯊꯣꯏꯕ ꯁꯣꯜꯂꯤ ꯁꯨꯃꯥꯏꯅ ꯁꯣꯜꯂꯣꯏꯗ꯭ꯔꯥ ꯑꯗꯣ ꯑꯩ ꯋꯥꯝꯗꯤ ꯍꯥꯏꯌꯦꯀꯣ ꯆꯤꯆꯦꯗꯤꯅꯦ ꯑꯩꯒꯤ ꯁꯤꯕꯨ ꯑꯩ YT ꯅꯠꯇꯦ ꯑꯩꯒꯤ ꯔꯤꯌꯦꯜꯗꯁꯨꯀꯣ ꯑꯩꯒꯤꯗꯃꯛꯇ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯈꯛꯇꯪ ꯃꯆꯦꯠ ꯑꯃꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯗꯣ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯤꯗꯣ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯤꯗꯣ ꯑꯩ ꯂꯣꯠꯁꯤꯜꯂꯁꯨ ꯊꯝꯃꯣꯏꯕ ꯑꯩꯗꯤ ꯁꯣꯏꯗꯅ ꯑꯩ ꯃꯥꯕꯨ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯤ ꯃꯍꯥꯛꯅ ꯇꯧꯕꯤꯃꯜꯗꯣ ꯑꯩ ꯎꯠꯂꯝꯒꯅꯦꯕ ꯑꯩ ꯀꯔꯤꯝ ꯉꯝꯗ꯭ꯔꯁꯨ ꯅꯥꯎꯕꯤ ꯏꯆꯦ ꯅꯪꯒ ꯏꯆꯦ ꯔꯣꯕꯤꯇꯥꯒ ꯏꯆꯦ ꯎꯁꯥꯒ ꯅꯣꯏ ꯑꯍꯨꯝꯁꯦ ꯌꯥꯝꯅ ꯐꯩꯌꯦ ꯏꯆꯦ ꯍꯥꯏ ꯏꯆꯦ ꯔꯣꯕꯤꯇꯥꯒ ꯏꯆꯦ ꯎꯁꯥꯒꯗꯤ ꯐꯩ ꯌꯥꯝꯅ ꯏꯆꯦ ꯔꯣꯕꯤꯇꯥꯁꯨ ꯆꯝꯃꯤ ꯏꯆꯦ ꯎꯁꯥꯁꯨ ꯌꯥꯝ ꯆꯝꯃꯤ ꯋꯥ ꯉꯥꯡꯕꯗ ꯑꯗꯩꯗꯤ ꯏꯆꯦ ꯎꯁꯥꯁꯦ ꯂꯥꯏꯞꯇ ꯆꯪꯉꯛꯑꯁꯨ ꯏꯆꯦ ꯔꯣꯕꯤꯕꯨꯗꯤ ꯃꯥ ꯑꯉꯥꯡꯗꯣ ꯈꯔ ꯄꯤꯛꯄꯩ ꯈꯔ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯥꯁꯨ ꯑꯗꯣ ꯏꯆꯦ ꯎꯁꯥꯗꯤ LVꯗ ꯆꯪꯉꯛꯑꯁꯨ ꯃꯥ ꯑꯗꯨꯝ ꯀꯣꯃꯦꯟ ꯏꯅ ꯂꯩꯕꯤꯗꯣꯏꯅꯤ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅꯅꯦ ꯑꯩꯅ ꯃꯥꯒꯤ ꯆꯪꯕ ꯉꯝꯗꯕꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯆꯪꯍꯧꯗꯕ ꯈꯣꯠꯍꯧꯗꯕꯁꯦ ꯑꯗꯨꯒ ꯈꯪꯗꯦꯗ ꯅꯥꯎꯕꯤ ꯑꯩ ꯏꯁꯥꯕꯨꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯅꯪꯅ ꯐꯩ ꯍꯥꯏꯕꯤꯔꯤꯗꯣ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯅꯤ ꯊꯦꯡꯀ꯭ꯌꯨ ꯒꯋꯥꯗ ꯀꯣꯏꯕ ꯆꯠꯂꯨꯆꯣ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏ ꯈꯪꯗꯦꯅꯦ ꯅꯥꯎꯕꯤ ꯒꯋꯥꯗ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛ ꯒꯋꯥꯗ ꯃꯣꯏ ꯀꯩꯅꯣ ꯇꯧꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯑꯃꯁꯨ ꯀꯝꯄꯦꯅꯤꯗ ꯃꯣꯏ ꯂꯥꯛꯑꯣ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯑꯗꯨꯒ ꯅꯨꯞꯁꯟꯅ ꯑꯒꯨ FF ꯍꯧꯁꯤꯔꯥ ꯍꯥꯏꯌꯦ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯁꯤꯗꯒꯤ ꯄꯤꯛꯇ꯭ꯔꯨꯁꯦ ꯀꯩꯅꯣ ꯀꯛꯊꯠꯂꯤꯁꯦ ꯍꯥꯏꯕꯅꯤ ꯍꯥꯏ ꯅꯪ ꯄꯤꯛꯇ꯭ꯔꯨꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯦ ꯌꯦꯡꯉꯨ ꯗꯥ ꯅꯣꯡꯄꯣꯛꯉꯥꯟꯕ ꯍꯥꯏꯌꯣ ꯑꯩ ꯅꯣꯡꯄꯣꯛꯉꯥꯟꯕ ꯊꯦꯡꯅꯗ꯭ꯔꯤꯅꯦ LBꯗ ꯅꯣꯡꯄꯣꯛꯉꯥꯟꯕ ꯑꯃꯨꯛ ꯍꯥꯏꯈꯔꯦ ꯑꯩ ꯁꯨꯛ ꯀꯨꯏꯅ ꯄꯥꯏꯔꯛꯄꯗ YTꯗ ꯚꯤꯗꯤꯑꯣꯗ ꯍꯪꯗꯦ LBꯗ ꯍꯪꯗꯦ ꯅꯣꯡꯄꯣꯛꯉꯥꯟꯕ ꯊꯦꯡꯅꯗ꯭ꯔꯤꯅꯦ ꯑꯩ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯁꯛ ꯈꯪꯂꯗꯤ ꯍꯥꯞꯄꯣꯏꯅꯤ ꯑꯗꯨꯅ ꯁꯛ ꯂꯣꯜꯂꯒ ꯐꯨꯜ ꯑꯩ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅꯤ ꯁꯣꯏꯗ꯭ꯔꯦ ꯅꯪ ꯉꯥꯟꯕ ꯗꯥ ꯇꯣꯝꯄꯣꯛꯅꯤ ꯍꯥꯏꯕ ꯍꯣꯏ ꯖꯦꯖꯥ ꯑꯣꯏꯔꯁꯨ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯇꯧꯕꯤꯌꯨ ꯑꯩ ꯈꯪꯗꯦ ꯇꯣꯝꯄꯣꯛ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯇꯣꯝꯊꯤꯟ ꯈꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯨꯏꯗꯕꯤꯗ ꯄ꯭ꯔꯤꯟꯁ ꯇꯣꯝꯊꯤꯟ ꯑꯅ ꯑꯃ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯁꯨ ꯈꯪꯉꯤ ꯇꯣꯝꯊꯤꯟꯗꯤ ꯐꯖꯅ ꯈꯪꯉꯤ ꯃꯥꯗꯤ ꯒꯋꯥꯗ ꯂꯩ ꯀꯥꯏꯅ ꯆꯦ ꯑꯩ ꯕꯤꯁꯇ ꯆꯠꯄꯗ ꯀꯩꯅꯣ LV ꯊꯥꯒꯦ ꯈꯣꯠꯂꯛꯀꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯏꯆꯦ ꯅꯪꯁꯨ ꯌꯥꯝꯅ ꯐꯩꯌꯦ ꯃꯥ ꯀꯁꯝ ꯏꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯕꯤ ꯑꯗꯨꯝ ꯆꯤꯆꯦ ꯑꯗꯨꯝ ꯑꯩꯅ ꯈꯪꯕ ꯈꯣꯠꯄꯗ ꯁꯨꯝ ꯍꯥꯏꯖꯕꯅꯤꯗ ꯏꯁꯥ ꯃꯇꯣꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯇꯩ ꯀꯩꯁꯨꯝ ꯅꯠꯇꯦꯗ
ꯂꯤꯡꯖꯦꯜꯅ ꯗꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅꯤꯀꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯑꯅꯤ ꯉꯥꯜꯂꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯐꯪꯅꯗ꯭ꯔꯤꯑꯕ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯣ ꯑꯗꯨꯒ ꯅꯥꯎꯕꯤ ꯍꯧꯖꯤꯛꯇꯤ ꯀꯥꯏꯗ ꯂꯩ ꯂꯤꯡꯖꯦꯜꯅ ꯗꯥ ꯉꯥꯟꯕ FF ꯌꯥꯗꯦꯗ ꯍꯥꯏ ꯅꯨꯡꯁꯟꯅ FF ꯍꯥꯏꯗꯤ ꯐ꯭ꯔꯤ ꯐꯥꯌꯔ ꯍꯥꯏ ꯑꯠꯆꯥ ꯐ꯭ꯔꯤ ꯐꯥꯌꯔ ꯑꯩ ꯈꯪꯗꯦꯀꯣ ꯏꯆꯦ ꯒꯦꯝꯒ ꯁꯥꯟꯅꯗꯦ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯏꯆꯦ ꯒꯣꯋꯥꯗ ꯆꯠꯂꯗꯤ ꯄꯩꯁꯥ ꯈꯔ ꯌꯥꯝꯅ ꯄꯨꯔ ꯆꯠꯂꯨꯀꯣ ꯆꯨꯝꯃꯤꯅꯦ ꯆꯨꯝꯃꯤ ꯑꯗꯨꯒ ꯒꯣꯋꯥꯗ ꯆꯠꯄꯁꯦ ꯅꯍꯥꯟꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯗꯥꯏꯅꯦ ꯃꯣꯏ ꯀꯄꯜ ꯑꯃꯈꯛ ꯆꯠꯄ ꯈꯣꯠꯄꯗ ꯃꯣꯏꯗꯨꯒꯤ ꯕꯤꯆ ꯂꯩꯕ ꯃꯣꯏꯒꯤ ꯂꯣꯀꯦꯜ ꯃꯤꯉꯣꯅ ꯐꯨꯅ ꯈꯣꯠꯇꯅꯒ ꯍꯔꯥꯁꯃꯦꯟꯒ ꯇꯧ ꯈꯣꯠ ꯇꯧꯕꯗꯣ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯐ꯭ꯔꯤ ꯐꯥꯌꯔꯅꯤ ꯍꯥꯏ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯗꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅꯤ ꯍꯥꯏꯔꯦꯅ ꯀꯌꯥꯝ ꯍꯥꯏꯗꯣꯏꯅꯣ ꯃꯤ ꯍꯥꯏ ꯀꯌꯥꯝ ꯍꯥꯏꯗꯣꯏꯅꯣ ꯃꯤ ꯍꯥꯏ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯆꯦ ꯑꯩꯗꯤ ꯑꯦꯀꯥꯎꯟ 4ꯗꯩ ꯇꯧꯔꯛꯇꯧ ꯋꯥꯠꯂꯤ 2ꯗꯩꯒꯤꯗꯤ ꯇꯧꯈꯔꯦ ꯇꯧꯅꯨ ꯇꯧꯅꯨ ꯅꯪ ꯇꯧꯅꯨ ꯈꯪꯕ꯭ꯔꯥ ꯇꯧꯅꯨ ꯁꯔꯗꯥ ꯂꯥꯛꯑꯦ ꯁꯔꯗꯥ ꯅꯪ ꯉꯔꯥꯡ ꯇꯨꯝꯃꯦ ꯍꯥꯏꯅ ꯇꯨꯝꯈ꯭ꯔꯒ ꯑꯃꯨꯛ ꯑꯩꯅ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯛꯀꯣ ꯅꯪꯒꯤ ꯀꯩꯅꯣ ꯅꯣꯇꯤ ꯂꯥꯛꯏꯅꯦ ꯁꯔꯗꯥ ꯂꯥꯏꯚ ꯊꯥꯈ꯭ꯔꯦꯅ ꯁꯥꯏꯂꯦꯟ ꯂꯥꯏꯚꯇ ꯑꯩꯅ ꯈꯜꯂꯤ ꯁꯔꯗꯥꯗꯣ ꯇꯨꯝꯕ ꯆꯪꯈ꯭ꯔ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯔꯗꯥ ꯑꯗꯨꯒ ꯁꯌꯥꯝꯅ ꯆꯦ ꯋꯥꯔꯤ ꯇꯥꯔꯤꯀꯣ ꯍꯥꯏ ꯁꯌꯥꯝ ꯇꯥꯕꯁꯤꯡꯗꯣ ꯂꯤꯔꯣ ꯀꯔꯤ ꯀꯔꯤ ꯇꯥꯏꯅꯣ ꯑꯗꯩ ꯂꯤꯡꯖꯦꯜꯅ ꯅꯦꯅꯦ ꯁꯔꯗꯥ ꯍꯥꯏꯅ ꯀꯧꯔꯦ ꯅꯦꯅꯦ ꯁꯔꯗꯥ ꯈꯨꯝꯃꯛꯀꯅꯤꯀꯣ ꯀꯔꯤꯅꯣ ꯀꯣꯃꯦꯟꯒ ꯃꯥꯡꯉꯤꯁꯤꯕꯣ ꯁꯔꯗꯥꯅ ꯍꯋꯥꯠꯅꯦ ꯍꯥꯏ ꯑꯣ ꯁꯔꯗꯥꯗꯨꯗꯤ ꯅꯪ ꯇꯣꯡꯉꯥꯜꯂꯦ ꯉꯁꯤ ꯅꯪ ꯇꯣꯉꯥꯟ ꯆꯥꯔꯦ ꯁꯦ ꯑꯦꯜꯕꯤꯁꯦ ꯌꯥꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯩꯅꯣꯅꯤ ꯏꯔꯣꯟꯕ ꯄꯥꯔꯇꯤꯅꯤ ꯉꯁꯤꯒꯤꯁꯦ ꯁꯔꯗꯥ ꯉꯁꯤ ꯂꯥꯏꯚ ꯊꯥꯈ꯭ꯔꯕꯣ ꯑꯩꯗꯤ ꯉꯁꯤꯒꯤ ꯀꯅꯥꯝ ꯌꯥꯎꯖꯗ꯭ꯔꯦꯍꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯑꯗꯩ ꯏꯅꯥꯎꯕꯤꯅ ꯏꯆꯦ ꯑꯩ ꯆꯠꯇꯕ ꯃꯐꯝ ꯂꯩꯇꯔꯦ ꯏꯆꯦ ꯒꯋꯥ ꯃꯤ ꯇꯨꯔꯤꯁꯇ ꯀꯔꯤꯝꯇ ꯇꯧꯗꯕꯅꯤꯗ ꯄꯣꯠꯇꯤ ꯈꯔ ꯇꯥꯡꯉꯤꯌꯦ ꯑꯗꯨꯇꯅꯤꯌꯦ ꯑꯇꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏ ꯑꯣ ꯑꯣ ꯍꯣꯏ ꯌꯦꯡꯒꯦꯀꯣ ꯁꯤꯒ ꯂꯩꯔꯤꯉꯩꯗ ꯌꯦꯡꯒꯦ ꯑꯩꯅ ꯗꯦꯁꯥꯗ ꯆꯠꯂꯗꯤꯀꯣ ꯑꯩꯅ ꯗꯦꯁꯥꯗ ꯆꯠꯂꯗꯤ ꯕ꯭ꯂꯣꯛꯇꯤ ꯁꯤꯌꯣꯔ ꯅꯝꯒꯅꯤ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯅꯕ ꯑꯗꯒꯤ ꯑꯗꯨꯝ ꯆꯦꯅꯦꯜꯁꯦ ꯄꯥꯏꯅꯦꯅ ꯄꯥꯏꯔꯕꯅꯤꯅ ꯕ꯭ꯂꯣꯛꯇꯨꯗꯤ ꯁꯤꯌꯣꯔ ꯍꯥꯞꯄꯛꯀꯅꯤ ꯗꯦꯁꯥꯗ ꯆꯠꯂꯁꯨ ꯌꯥꯝꯅ ꯆꯦ ꯑꯁꯦꯡꯕ ꯏꯔꯣꯟꯕ ꯍꯥꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯔꯣꯟꯕ ꯄꯥꯔꯇꯤꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯥ ꯁꯥꯕꯁꯤ ꯆꯥꯅꯤꯡꯗꯦꯀꯣ ꯄꯅꯤꯔ ꯊꯣꯡ ꯆꯥꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯅ ꯏꯔꯣꯟꯕ ꯆꯥꯁꯤꯜꯂꯦ ꯁꯔꯗꯥꯅ ꯍꯣ ꯑꯗꯨꯔꯣ ꯁꯥꯏꯂꯦꯟꯗ ꯊꯝꯕꯅꯦ ꯑꯗꯨꯒ ꯇꯨꯝꯊꯣꯛꯄꯅꯦ ꯃꯤ ꯁꯔꯗꯥ ꯅꯍꯥꯟꯗꯤ ꯑꯩꯒꯤ ꯕꯦꯇ꯭ꯔꯤꯁꯨ ꯂꯣꯏꯅ ꯇꯠꯂꯝꯃꯦ ꯃꯣꯕꯥꯏꯜꯁꯨ ꯐꯖꯅ ꯁꯥꯔꯒ ꯂꯩꯔꯝꯃꯦ ꯅꯍꯥꯟ ꯅꯣꯡꯃꯝꯗꯤ ꯋꯥꯆ ꯇꯥꯏꯝꯗꯤ ꯀꯌꯥ ꯐꯪꯉꯤ ꯁꯔꯗꯥ ꯅꯪꯅ ꯅꯣꯡꯉꯥꯟꯕꯧ ꯊꯝꯃꯝꯕꯗꯣ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯍꯥꯏꯌꯦ ꯍꯣꯏ ꯆꯦ ꯍꯣꯏ ꯆꯦ ꯑꯗꯨꯒ ꯁꯔꯗꯥꯅ ꯍꯥꯎꯅꯦ ꯂꯤꯡꯖꯦꯜ ꯅꯨꯡꯁꯤꯕꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯂꯤꯡꯖꯦꯜ ꯃꯥꯡꯈ꯭ꯔꯦ ꯅꯥꯎꯕꯤ ꯏꯆꯦ ꯅꯪ ꯌꯦꯟ ꯆꯥꯕ꯭ꯔꯣ ꯍꯥꯏ ꯆꯥꯏꯌꯦ ꯅꯥꯎꯕꯤ ꯌꯦꯟꯗꯤ ꯆꯥꯏ ꯑꯗꯨꯒ ꯑꯇꯩꯗꯤ ꯆꯥꯗꯦ ꯂꯤꯡꯖꯦꯜꯅ ꯆꯦ ꯆꯠꯂꯦꯍꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯍꯣ ꯏꯄꯨ ꯍꯣꯏꯗ ꯆꯠꯇꯣꯏꯅꯤ ꯀꯩꯒꯤ ꯀꯅꯥ ꯏꯄꯨ ꯑꯣꯏꯗꯣꯏꯅꯣ ꯏꯄꯨꯁꯨ ꯊꯣꯛꯂꯛꯑꯕ ꯅꯪ ꯑꯦꯜꯕꯤꯁꯤꯒ ꯉꯥꯛꯇꯪ ꯂꯩꯔꯣꯏ ꯑꯕꯨ ꯆꯤꯆꯦ ꯃꯇꯣꯝꯗ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ ꯑꯗꯨꯗꯤ ꯑꯗꯩꯗꯤ ꯅꯥꯎꯕꯤ ꯆꯥꯗ꯭ꯔꯣ ꯈꯪꯗꯦꯕꯣ ꯅꯥꯎꯕꯤ ꯖꯦꯟꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯤ ꯑꯩꯈꯣꯏ ꯄꯄꯥꯅ ꯑꯗꯨꯝ ꯄꯤꯖꯔꯝꯃꯦ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯆꯦ ꯅꯪ ꯌꯦꯟ ꯆꯥꯅꯕ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯣꯏ ꯀꯩꯒꯤꯅꯣꯅꯦ ꯆꯥꯏ ꯆꯥꯏ ꯑꯩ ꯆꯥꯏꯁꯤꯒ ꯆꯥꯏꯀꯣ ꯑꯗ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯉꯥ ꯀꯩꯀꯥ ꯆꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯁꯤ ꯃꯐꯝꯁꯦ ꯚꯦꯖꯤꯇꯦꯔꯤꯌꯥꯟ ꯉꯥꯛꯇ ꯂꯩꯕ ꯑꯗꯣ ꯐꯪꯗꯦ ꯍꯥꯏꯕꯩꯅꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯆꯥꯏꯌꯦ ꯏꯄꯨ ꯍꯥꯏꯗꯤ ꯄꯨꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯣꯀꯦ ꯅꯛꯅꯕ꯭ꯔꯣ
ꯑꯗꯨꯒ ꯁꯔꯗꯥꯅ ꯀꯅꯥꯅꯣ ꯏꯄꯨ ꯍꯥꯏꯕꯗꯤ ꯂꯤꯡꯖꯦꯜ ꯍꯥꯏꯌꯦ ꯌꯥꯔꯦ ꯗꯗꯧ ꯍꯣꯏꯗ ꯍꯥꯏ ꯑꯣ ꯀꯩꯅꯣ ꯍꯣꯏꯗꯅꯤ ꯃꯣꯏ ꯗꯗꯧ ꯍꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏ ꯁꯔꯗꯥ ꯃꯄꯨ ꯍꯣꯏꯗ ꯑꯗꯨꯒ ꯁꯔꯗꯥ ꯍꯧꯖꯤꯛꯇꯤ ꯊꯥꯒꯗ꯭ꯔꯣ ꯁꯥꯏꯂꯦꯟ ꯑꯣꯏꯔꯒ ꯑꯩ ꯉꯔꯥꯡꯁꯨꯅꯦ ꯁꯨꯃꯥꯏꯅ ꯄꯨꯡ ꯑꯃꯈꯛ ꯊꯥꯔꯦ ꯑꯀꯣꯝꯕꯗ ꯄ꯭ꯔꯦꯝꯂꯇꯥꯅꯦ ꯏꯕꯨꯡ ꯈꯦꯂꯦꯅꯦ ꯇꯧꯔ ꯈꯥꯛ ꯀꯨꯏꯅ ꯂꯩꯕꯤꯔꯦ ꯏꯕꯨꯡ ꯈꯦꯂꯦꯅ ꯑꯩꯅ ꯃꯤꯅꯤꯠ ꯑꯃ ꯐꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯕꯗꯣ ꯏꯕꯨꯡꯅ ꯀꯩꯅꯣ ꯇꯧꯑꯣ ꯈꯔꯒ ꯉꯥꯏꯍꯥꯛꯀ ꯍꯦꯜꯍꯜꯂꯣ ꯃꯇꯝꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯦ ꯑꯣ ꯑꯗꯨꯏ ꯄꯨꯡ ꯑꯃꯗ ꯂꯣꯏꯔꯒ ꯑꯩꯁꯦ ꯇꯨꯝꯕꯗ ꯁꯥꯏꯂꯦꯟ ꯊꯥꯔꯝꯒꯦꯅ ꯑꯩꯁꯦ ꯁꯨꯝ ꯇꯟꯕꯅꯤꯅ ꯁꯨꯝ ꯇꯨꯝꯈ꯭ꯔꯕ ꯑꯩꯗꯤ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯆꯥꯏꯌꯦ ꯍꯥꯏ ꯑꯣ ꯑꯗꯨꯒ ꯍꯣꯏ ꯂꯤꯡꯖꯦꯜꯅ ꯍꯣ ꯏꯄꯨ ꯍꯥꯏꯔꯒ ꯗꯥꯟꯁ ꯇꯧꯈꯔꯦ ꯑꯗꯨꯒ ꯑꯒꯨ ꯅꯣꯏꯒꯤ ꯕꯣꯕꯣꯛꯁꯨ ꯄꯨꯄꯨꯁꯨ ꯑꯅꯤꯃꯛ ꯂꯩꯔꯤꯕ꯭ꯔꯣ ꯄꯄꯥ ꯄꯣꯛꯄ꯭ꯔꯣ ꯅꯪ ꯗꯗꯧ ꯍꯥꯏꯁꯦ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯏꯆꯦ ꯉꯁꯤꯗꯤ ꯏꯆꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯍꯥꯏꯅ ꯈꯜꯂꯒꯦꯀꯣ ꯏꯆꯦ ꯑꯁ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯥꯎꯕꯤ ꯑꯩꯒꯤꯗꯤ ꯂꯩꯖꯗꯦꯀꯣ ꯏꯄ꯭ꯋꯥꯒ ꯆꯤꯆꯦꯒꯤ ꯌꯨꯝꯗꯒ ꯆꯠꯂꯒ ꯏꯄ꯭ꯋꯥꯅ ꯄꯣꯠ ꯆꯩ ꯊꯤꯜꯂꯛꯄ ꯀꯥꯏꯗꯣ ꯂꯩꯖꯗꯦꯀꯣ ꯍꯥꯏꯗꯤ ꯏꯊꯛ ꯊꯣꯡꯕ ꯍꯥꯏꯕꯕꯨꯗꯤ ꯏꯈꯥ ꯇꯥꯕꯗ ꯍꯥꯏꯕꯅ ꯈꯔ ꯈꯨꯠꯂꯣꯏꯗꯅꯀꯣ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯗꯨꯒ ꯁꯔꯗꯥꯅ ꯅꯥꯎꯕꯤ ꯑꯩꯅ ꯁꯞ ꯇꯧꯔꯛꯇ꯭ꯔꯤꯅꯦ ꯅꯪꯉꯣꯟꯗ ꯍꯥꯏ ꯁꯞ ꯇꯧꯔꯛꯇ꯭ꯔꯤ ꯍꯥꯏ ꯅꯥꯎꯕꯤꯁꯨ ꯆꯦꯅꯦꯜ ꯍꯥꯡꯖꯜꯂꯣ ꯀꯥꯟꯅꯗꯦ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯏꯄꯨꯗꯧꯅꯦ ꯍꯥꯏ ꯑꯒꯨ ꯅꯪ ꯉꯁꯥꯏꯒꯤ ꯆꯤꯆꯦꯅ ꯍꯪꯕ ꯀꯣꯏꯁꯟ ꯑꯃꯈꯛꯇꯣ ꯍꯥ ꯌꯥ ꯅꯥꯗ ꯈꯨꯝꯃꯛꯎꯗꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅ ꯅꯪꯅ ꯑꯇꯣꯞꯄ ꯆꯠꯄ ꯃꯐꯝꯗ ꯐꯪꯅꯕ꯭ꯔꯕ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯏꯆꯦ ꯔꯣꯕꯤꯇꯥꯒ ꯏꯆꯦꯒꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯤ ꯑꯩꯒꯤ ꯅꯣꯏꯕꯥꯅꯤꯃꯛ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯕꯤ ꯍꯣꯏ ꯆꯤꯆꯦꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯤꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯤꯡꯖꯩꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯒ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨ ꯆꯦ ꯔꯣꯕꯤꯇꯥꯗꯣ ꯀꯨꯏꯔꯦ ꯃꯥ ꯑꯦꯜꯕꯤꯗ ꯀꯩꯅꯣꯝꯐꯥꯎ ꯂꯥꯛꯇꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯆꯦ ꯔꯣꯕꯤꯇꯥꯗꯣ ꯀꯨꯏꯔꯦ ꯎꯅꯗꯕ ꯐꯪꯅꯗꯕ ꯃꯈꯣꯟꯒ ꯇꯥꯗꯕ ꯇꯥꯅꯤꯡꯉꯦ ꯃꯥꯏ ꯃꯈꯣꯟꯗꯣ ꯁꯔꯗꯥꯅ ꯑꯩꯒꯤꯗꯤ ꯑꯦꯜꯕꯤ 1 hours ꯂꯣꯏꯔꯒ ꯑꯗꯨꯝ ꯀꯛꯆꯤꯡ ꯃꯇꯣꯝꯇ ꯀꯩꯒꯤꯅꯣꯅꯦ ꯁꯔꯗꯥ ꯑꯩꯒꯤꯁꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ ꯄꯨꯡ 2 ꯐꯥꯕꯗ ꯃꯇꯣꯝꯇ ꯀꯛꯏꯕ ꯃꯣꯏ ꯌꯥꯝ ꯁꯔꯗꯥ ꯐꯔꯦꯗ ꯄꯨꯡ 1 ꯐꯥꯕꯗ ꯃꯇꯣꯝ ꯀꯛꯑꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯦꯀꯥꯎꯟ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯇꯧꯋꯤꯗ ꯌꯥꯝ ꯆꯥꯅꯤꯡꯕ ꯐꯠꯇꯦ ꯇꯞ ꯇꯞꯅ ꯆꯥꯗꯕ ꯌꯥꯝ ꯆꯥꯅꯤꯡꯉ ꯄꯣꯛꯈꯥꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯂꯤꯡꯖꯦꯜꯅ ꯆꯦ ꯑꯩꯅ ꯀꯥꯎꯔꯦ ꯍꯥꯏꯔꯦꯅ ꯑꯁ ꯑꯉꯥꯡ ꯅꯪ ꯑꯁꯤꯒꯤ ꯀꯣꯏꯁꯟꯁꯤ ꯅꯠꯇꯦ ꯑꯩꯅ ꯍꯪꯕ ꯀꯣꯏꯁꯟꯁꯤꯒꯤ ꯑꯟꯁꯥꯔꯗꯣ ꯌꯦꯁ ꯑꯣꯔ ꯅꯣꯗ ꯈꯨꯝꯃꯣ ꯑꯩꯅ ꯍꯥꯏꯕ ꯃꯤꯗꯣ ꯅꯪ ꯑꯇꯣꯞꯄ ꯑꯦꯜꯕꯤꯗꯣ ꯐꯪꯅꯕ꯭ꯔꯕ ꯉꯔꯥꯡ ꯅꯪꯅ ꯆꯪꯉꯛꯄꯗꯁꯨ ꯍꯥꯏꯐꯦꯠ ꯂꯩꯔꯝꯃꯤꯗꯨꯗꯤ ꯆꯦ ꯔꯣꯕꯤꯇꯥ ꯀꯥꯎꯕꯤꯈꯔꯦ ꯆꯦ ꯔꯣꯕꯤꯇꯥ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤꯕꯣ ꯆꯤꯆꯦꯗꯤ ꯆꯦ ꯔꯣꯕꯤꯇꯥꯅ ꯅꯣꯛ ꯅꯣꯛ ꯀꯣꯃꯦꯟ ꯄꯥꯕꯗꯣ ꯈꯪꯗꯦ ꯑꯗꯨꯒ ꯆꯦ ꯀꯣꯟꯅ ꯆꯦ ꯍꯣꯏꯒꯤ ꯂꯣꯏꯔꯒ ꯀꯩꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯔꯛꯇꯦꯕ ꯅꯪ ꯐꯪꯅꯕ꯭ꯔꯕ ꯐꯪꯅꯔꯝꯃꯤꯅ ꯀꯩꯀꯥ ꯀꯥꯔꯟ ꯇꯨꯔꯟꯒ ꯉꯥꯡꯕ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯗꯨꯗꯤ ꯅꯪꯒ ꯑꯗꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯔꯦ ꯑꯗꯨꯗꯩ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯥꯏꯅꯐꯥꯎ ꯉꯥꯡꯗ꯭ꯔꯤ ꯅꯪꯉꯣꯟꯗ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯒ ꯆꯠꯈꯔꯦ ꯂꯣꯏꯔꯦ ꯃꯤꯗꯨꯅ ꯉꯔꯥꯡ ꯂꯥꯛꯑꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯦꯜꯕꯤ ꯌꯥꯎꯔꯣꯏꯒ ꯍꯥꯏꯔꯝꯃꯦꯕ ꯃꯤꯅ ꯉꯥꯡꯉꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯅꯕꯨꯅꯦ ꯏꯆꯦ ꯅꯪ ꯑꯩꯅ ꯆꯥꯛ ꯀꯧꯕꯤꯒꯦ ꯅꯣꯡꯃꯀꯣ ꯏꯆꯦ ꯔꯣꯕꯤꯇꯥꯒ ꯏꯆꯦꯒꯁꯦ ꯅꯣꯏ ꯑꯅꯤ ꯑꯁꯦꯡꯀꯤꯔꯅꯦ ꯅꯥꯎꯕꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯏꯆꯦ ꯀꯧꯔꯗꯤ ꯏꯕꯥꯏꯁꯨ ꯌꯥꯎ ꯇꯥꯏꯗꯨꯗꯤ ꯅꯥꯎꯕꯤ ꯑꯗꯨꯒ ꯑꯃꯅ ꯆꯦ ꯃꯦꯕꯤ ꯌꯦꯁ ꯗꯣꯟꯅꯣ ꯀꯥꯏꯅ ꯆꯩ ꯆꯥꯅꯤ ꯉꯥꯡꯅ ꯈꯪ ꯌꯦꯁ ꯑꯣꯏꯔꯗꯤ ꯌꯦꯁ ꯍꯥꯏꯔꯧ ꯅꯣ ꯑꯣꯏꯔꯗꯤ ꯅꯣ ꯍꯥꯏꯔꯧ ꯁꯦꯡꯅ ꯍꯥꯏꯔꯧ
ꯑꯗꯥ ꯈꯪꯗꯦꯗ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯍꯥꯏ ꯁꯔꯗꯥꯗꯤ ꯑꯃꯨꯛꯀꯣ ꯃꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏꯅꯩꯀꯣ ꯑꯩꯗꯤ ꯀꯤꯖꯕꯅ ꯁꯤꯅꯤ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤꯔꯗꯤ ꯏꯁ ꯑꯩꯁꯦ ꯀꯌꯥꯝ ꯋꯥꯅ ꯍꯧꯖꯤꯛꯀꯤ 420ꯁꯦ ꯁꯨꯖꯔꯤꯅꯣ ꯁꯗꯥ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗꯁꯨ ꯍꯥꯏꯗꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗ LBꯗ ꯆꯪꯉꯛꯑꯕꯨꯗꯤ ꯃꯤ ꯑꯅꯧꯕ ꯆꯪꯉꯛꯄꯗ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯩ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯩ ꯁꯞꯄꯣꯔꯠ ꯇꯧ ꯈꯣꯠꯂꯨ ꯑꯗꯨꯗ ꯌꯥꯝ ꯍꯥꯏꯗꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯃꯅꯤ ꯈꯛꯇꯕꯨꯗꯤ ꯈꯔ ꯍꯥꯏꯔꯦ ꯇꯜꯂꯦ ꯑꯩ ꯈꯜꯂꯦ ꯑꯩꯒꯤ ꯀꯣꯟꯇꯦꯟꯗꯣ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯌꯦꯡꯅꯤꯡꯉ ꯁꯨꯝ ꯌꯦꯡꯖꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦ ꯑꯩ ꯀꯥꯎꯔꯦ ꯍꯥꯏꯕ ꯅꯪ ꯅꯨꯡꯁꯟ ꯆꯠꯈ꯭ꯔꯕꯣ ꯅꯥꯎꯕꯤꯅ ꯍꯣꯏ ꯏꯆꯦ ꯌꯥꯏꯌꯦ ꯍꯥꯏ ꯌꯥꯝ ꯐꯔꯦ ꯑꯗꯨꯏꯗꯤꯀꯣ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯆꯦꯗ ꯁꯞ ꯃꯔꯤ ꯄꯤꯗ ꯋꯥꯠꯂꯤꯕꯅꯦꯀꯣ ꯍꯥꯏ ꯑꯣꯀꯦ ꯅꯪꯅ ꯄꯤꯅꯤꯡꯕ ꯃꯇꯝꯗ ꯄꯤꯔꯛꯎꯀꯣ ꯆꯤꯆꯦꯅ ꯋꯦꯜꯀꯝ ꯇꯧꯔꯤ ꯀꯩꯝ ꯍꯥꯏꯔꯝꯗꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯩꯈꯣꯏ ꯃꯆꯥ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯣ ꯄꯥꯗꯕ꯭ꯔꯣ ꯃꯥꯅꯤꯗꯨꯇꯅꯤ ꯆꯦ ꯑꯦꯀꯥꯎꯟ ꯇꯔꯨꯛꯇꯩꯅꯤ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯒꯨ ꯅꯨꯡꯁꯤꯕꯤ ꯏꯅꯥꯎꯄꯤ ꯑꯗꯣ ꯑꯒꯨ ꯆꯤꯆꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ ꯅꯪꯒꯤ ꯐꯥꯔꯁꯀꯤ ꯃꯃꯤꯡꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯀꯧꯕꯗ ꯅꯨꯡꯉꯥꯏꯉꯣ ꯆꯤꯆꯦꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯣ ꯑꯒꯨ ꯍꯣꯏꯁꯦ ꯀꯧꯔ ꯀꯅꯥ ꯅꯤꯡꯁꯤꯡꯉꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯥꯝꯒꯤꯔ ꯀꯩꯅꯣ ꯇ꯭ꯔꯥꯏꯞ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯕꯅꯦꯕ ꯑꯒꯨ ꯀꯥꯔꯅ ꯃꯥꯏ ꯆꯦꯅꯦꯜꯗꯨꯗꯤ ꯐꯥꯎꯗꯤ ꯐꯥꯎꯔꯕꯅꯤ ꯑꯩꯗꯤ ꯃꯗꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯤꯕꯣ ꯃꯥꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯅꯦ ꯃꯇꯧꯗꯣ ꯑꯩꯗꯤ ꯃꯗꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯤ ꯅꯪꯒꯤ ꯐꯥꯔꯁꯀꯤꯗꯣ ꯄ꯭ꯔꯦꯔꯅꯥꯗꯣ ꯑꯗꯨꯅ ꯏꯅꯨꯡ ꯅꯨꯡꯁꯤ ꯆꯤꯆꯦꯗꯤ ꯑꯒꯨꯅ ꯑꯩꯕꯨ ꯀꯩ ꯍꯥꯏꯈꯤꯒꯦꯅꯦ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒꯤ ꯃꯤꯗꯣ ꯅꯪꯉꯣꯟꯗ ꯑꯗꯨꯏ ꯅꯨꯃꯤꯠꯇꯣ ꯐꯥꯒꯤ ꯇꯧꯕꯗꯣ ꯎꯖꯔꯤꯗꯣ ꯑꯗꯨꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨ ꯆꯤꯆꯦꯒꯤ ꯑꯦꯜꯕꯤꯗꯁꯨ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯅꯤ ꯑꯗꯣ ꯑꯗꯨꯝꯕ ꯀꯥꯇꯨ ꯀꯥꯔꯟ ꯑꯝꯇ ꯉꯥꯡ ꯈꯣꯠ ꯇꯧꯗꯦꯕ ꯑꯗꯨꯝ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯐꯥꯒꯤ ꯈꯔ ꯇꯧꯔꯛꯏꯗꯨꯅꯦꯕ ꯑꯗꯣ ꯀꯔꯤꯝ ꯀꯥꯔꯟ ꯉꯥꯡ ꯈꯣꯠ ꯇꯧꯗꯦ ꯑꯗꯣ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯌꯦꯡꯗꯩ ꯆꯪꯉꯔꯣꯏ ꯈꯣꯠꯂꯔꯣꯏ ꯍꯥꯏꯅ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯗ ꯅꯪꯗꯤ ꯄꯤꯛꯇ꯭ꯔꯨꯅꯤ ꯅꯥꯎꯕꯤꯅ ꯏꯆꯦ ꯔꯣꯕꯤꯇꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯈꯟꯕꯤꯌꯦ ꯏꯆꯦ ꯄꯩꯁꯥ ꯇꯥꯜꯂꯨꯇ ꯍꯥꯏ ꯏꯆꯦ ꯔꯣꯕꯤꯇꯥꯅꯁꯨ ꯑꯩ ꯏꯆꯦ ꯔꯣꯕꯤꯇꯥꯕꯨ ꯄꯨꯟꯁꯤ ꯏꯆꯦ ꯑꯣꯏꯅ ꯀꯥꯎꯕ ꯉꯝꯃꯣꯏ ꯏꯆꯦ ꯍꯣꯏ ꯅꯥꯎꯕꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯍꯥꯏꯕꯤꯗꯣꯏꯅꯤꯀꯣ ꯑꯐꯕ ꯃꯤ ꯊꯦꯡꯅꯔꯗꯤ ꯑꯐꯕ ꯍꯣꯏ ꯐꯠꯇꯕ ꯃꯤ ꯊꯦꯡꯅꯔꯗꯤ ꯃꯥꯒꯤꯗꯃꯛꯇ ꯀꯥꯟꯅꯅꯕ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯗꯨꯅꯤ ꯅꯥꯎꯕꯤ ꯄꯨꯟꯁꯤꯁꯦ ꯄꯩꯁꯥ ꯅꯠꯇꯗꯤ ꯀꯩꯁꯨꯝ ꯂꯩꯇꯦ ꯄꯩꯁꯥ ꯅꯠꯇꯗꯤ ꯀꯃꯥꯏꯅ ꯃꯤ ꯃꯥꯟꯅꯗꯣꯔꯤ ꯁꯗꯥꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯞ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯍꯥꯏ ꯑꯌꯥ ꯚꯤꯗꯤꯑꯣꯗꯔꯣ LBꯗꯔꯣ ꯁꯔꯗꯥ ꯑꯩ ꯀꯅꯥꯅꯣꯝꯅ ꯍꯥꯏꯕꯁꯨ ꯇꯥꯏꯅꯦ LBꯗ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯑꯗꯨꯗ ꯅꯆꯦ ꯑꯩ ꯌꯥꯝ ꯊꯤꯅꯗꯤ ꯉꯥꯡꯗꯦꯍꯦ ꯑꯗꯨ ꯐꯥꯒꯤꯗꯤ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒ ꯅꯪꯒ ꯑꯗꯨ ꯅꯨꯃꯤꯠ ꯐꯥꯒꯤ ꯇꯧꯅꯕꯗꯣ ꯑꯗꯨꯒꯗꯤ ꯅꯪꯅ ꯀꯩꯁꯨ ꯉꯥꯡꯗꯦ ꯑꯩꯅ ꯍꯥꯏꯗꯤ ꯆꯤꯆꯦꯒꯤ LB ꯅꯠꯇꯕꯗ ꯑꯇꯣꯞꯄ LBꯗ ꯆꯠꯂꯒ ꯅꯪꯅ ꯉꯥꯡꯉꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒ ꯃꯥꯒ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯇꯧꯅꯔꯨꯕ꯭ꯔꯥ ꯇꯧꯅꯕꯗ ꯃꯤꯅ ꯉꯥꯡꯉꯛꯄ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒ ꯁꯔꯗꯥꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯈꯪꯍꯧꯋꯤ ꯅꯨꯃꯤꯠꯇꯣ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯁꯔꯗꯥ ꯅꯠꯇ꯭ꯔꯥ ꯅꯨꯃꯤꯠꯀ ꯅꯠꯇꯦ ꯉꯔꯥꯡꯕꯨ ꯑꯣꯏ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯍꯥꯏꯗꯤ ꯃꯇꯧꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯤꯅ ꯌꯥꯝꯅ ꯗꯤꯁꯇꯔꯕ ꯇꯧꯔꯛꯄ ꯍꯧꯖꯤꯛꯁꯦ ꯑꯌꯥꯝꯕꯅ LBꯗ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯗꯨꯇ ꯍꯥꯏ ꯃꯤꯁꯤꯡꯁꯦ ꯍꯣꯏ ꯑꯒꯨꯅ ꯅꯦꯅꯦ ꯁꯔꯗꯥꯗꯁꯨ ꯇꯧꯔꯛꯀꯦꯀꯣ ꯑꯦꯀꯥꯎꯟ ꯃꯔꯤꯗꯩ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯇꯧꯕꯤꯔꯣ ꯑꯒꯨ ꯑꯗꯣ ꯑꯒꯨ ꯅꯪ ꯚꯤꯗꯤꯑꯣ ꯑꯇꯩ ꯊꯥꯡꯒꯠꯇ꯭ꯔꯕꯣ ꯁꯔꯗꯥꯅ LBꯗ ꯌꯥꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯁ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯨꯈꯠꯂꯛꯏꯅꯤ
ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯈꯪꯗꯦꯕ ꯀꯥꯎꯔꯦꯕ ꯁꯔꯗꯥ ꯑꯗꯨꯒꯤꯗ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯅꯍꯥꯟ ꯁꯞꯁꯦ ꯀꯨꯟꯁꯦ ꯅꯍꯥꯟ ꯌꯧꯔꯕꯅꯦꯕ ꯀꯛꯇꯅ ꯄꯨꯡ 18ꯔ 18ꯗ ꯂꯩꯔꯨꯔꯕꯅꯤꯗꯣ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯁꯔꯗꯥꯅ ꯌꯥꯏꯌꯦ ꯂꯤꯡꯖꯦꯜ ꯍꯥꯏ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯈꯪꯗꯦꯕ ꯀꯥꯎꯔꯦꯕ ꯐꯔꯦ ꯇꯣ ꯂꯣꯏꯁꯤꯜꯂꯛꯄ ꯅꯨꯡꯉꯥꯏꯇꯦ ꯃꯤꯗꯨꯁꯨ ꯁꯤꯗ ꯌꯥꯎꯕ ꯅꯠꯇꯕꯅꯤꯅ ꯌꯥꯝ ꯁꯥꯡ ꯁꯥꯔꯣꯏꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯏꯕꯀꯣ ꯋꯥꯔꯤꯗꯨꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏꯗ ꯐꯥꯒꯤ ꯇꯧꯅꯕꯅꯤꯅ ꯀꯔꯤ ꯅꯨꯃꯤꯠꯀꯤ ꯋꯥꯔꯤꯅꯣ ꯏꯆꯦ ꯍꯥꯏ ꯉꯔꯥꯡꯒꯤ ꯅꯥꯎꯕꯤꯗꯤ ꯂꯥꯛꯇꯦ ꯐꯥꯒꯤ ꯇꯧꯅꯈꯤꯗꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯃꯥꯡꯒꯤꯔ ꯀꯩꯅꯣ ꯍꯥꯏꯔꯝꯃꯤꯁꯤꯅ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯂꯤꯡꯖꯦꯜꯅ ꯏꯆꯦ ꯑꯩ ꯑꯦꯀꯥꯎꯟ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯅꯪ ꯑꯦꯀꯥꯎꯟꯗꯣ ꯏꯔꯥꯡꯗꯨꯒ ꯅꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯡꯒꯠꯄꯗꯣ ꯌꯥꯗ꯭ꯔꯤꯔꯣ ꯈꯪꯗꯦ ꯑꯝꯇ ꯐꯣꯔꯒꯣꯠ ꯇꯧꯔ ꯌꯦꯡꯉꯨ ꯄꯥꯁꯋꯥꯔꯗꯇꯣ ꯑꯦꯀꯥꯎꯟ ꯃꯔꯤꯗꯣ ꯑꯩꯉꯣꯟꯗꯩ ꯉꯛꯇ ꯅꯠꯇꯦ ꯃꯃꯥꯗꯩ ꯕꯕꯥꯗꯩ ꯑꯁ ꯐꯔꯕꯅꯦ ꯑꯒꯨꯗꯨꯅ ꯃꯃꯥ ꯕꯕꯥꯗꯁꯨ ꯈꯤꯇ ꯌꯦꯡꯕꯤꯌꯣ ꯆꯤꯆꯦꯒꯤ ꯆꯤꯆꯦꯁꯦ ꯀꯁꯥꯗꯩꯅꯤ ꯃꯁꯛ ꯊꯤꯕꯅꯤ ꯑꯗꯨꯏꯁꯨ ꯌꯦꯡꯉꯣꯏ ꯌꯦꯡꯉ ꯐꯖꯔꯛꯀꯅꯤ ꯍꯥꯏꯔꯣ ꯁꯔꯗꯥ ꯑꯩ ꯑꯃꯨꯛ ꯍꯟꯅꯒ ꯅꯤꯡꯖꯔꯣꯏ ꯁꯔꯗꯥꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯗꯒꯤ ꯅꯤꯗꯣꯔꯤ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯑꯁꯤꯈꯩ ꯅꯤꯔꯦ ꯅꯤ ꯌꯥꯗꯦ ꯍꯥꯏꯌꯦ ꯌꯥꯝ ꯂꯨꯔꯦ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯍꯣ ꯍꯥꯏ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯃꯤꯁꯨ 12 ꯈꯛꯇ ꯉꯥꯏꯔꯦ ꯍꯌꯦꯡ ꯊꯕꯛ ꯌꯥꯝꯃꯤ ꯍꯥꯏ ꯍꯣꯏ ꯁ꯭ꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯂꯩꯕꯤꯕ꯭ꯔꯣ ꯍꯣꯏ ꯕꯥꯏ ꯑꯣꯏꯔꯣ ꯆꯤꯆꯦꯁꯨ ꯀꯩꯅꯣ ꯇꯧꯔꯣꯏꯗ ꯀꯌꯥꯝ ꯊꯥꯔꯣꯏꯗ ꯅꯪ ꯀꯨꯏꯊꯣꯏ ꯆꯤꯆꯦꯒꯤ 6%. ꯑꯗꯨꯒ ꯁꯔꯗꯥꯅ ꯂꯤꯡꯖꯦꯜ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯔꯗꯥ ꯂꯥꯛꯑꯕꯣ ꯑꯒꯨꯗꯒꯤ ꯐꯪꯉꯕꯣ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯆꯦ ꯅꯪ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯗꯣꯏꯅꯣ ꯍꯥꯏ ꯇꯨꯝꯗ꯭ꯔꯕꯅꯤ ꯅꯥꯎꯕꯤ ꯑꯌꯨꯛꯀꯤ ꯗ꯭ꯌꯨꯇꯤ ꯌꯥꯝꯃꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯂꯩꯔꯒ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯤ ꯁꯛꯑꯦꯃꯤꯅ ꯆꯦ ꯁꯤ ꯑꯦꯀꯥꯎꯟꯁꯤꯗꯩꯗꯤ ꯇꯧꯔ ꯃꯥꯅꯦ ꯑꯦꯀꯥꯎꯟ 2 ꯉꯥꯏꯔꯦ ꯇꯧꯗꯧꯕ ꯍꯣꯏ ꯁꯤꯒꯩ ꯅꯪ ꯅꯍꯥꯟ ꯇꯧꯔꯝꯃꯦꯀꯣ ꯆꯤꯆꯦꯅ ꯐꯪꯉꯦ ꯃꯦꯜꯗ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯅꯦꯅꯦ ꯁꯔꯗꯥ ꯁꯕ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏ ꯅꯦꯅꯦ ꯁꯔꯗꯥ ꯁꯕ ꯇꯧ ꯂꯩꯔꯝꯃꯦ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯅꯍꯥꯟ ꯁꯛꯑꯦꯟꯕꯤꯗꯤ ꯇꯧꯈꯤꯕꯅꯤ ꯁꯔꯗꯥꯗꯁꯨ ꯑꯩꯉꯣꯟꯗ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯍꯥꯏꯕ ꯆꯦ ꯑꯩꯗꯤ 100%ꯅꯤ ꯍꯥꯏ 100%ꯗꯣ ꯆꯥꯔꯖ ꯇꯧꯁꯜꯂꯒ ꯅꯪꯅ ꯄꯥꯏꯅꯤꯡꯗꯅ ꯀꯣꯏꯆꯠ ꯆꯠꯂꯝꯕꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯤ ꯏꯆꯦ ꯍꯥꯏꯌꯦ ꯍꯣꯏ ꯅꯥꯎꯕꯤ ꯅꯠꯇ꯭ꯔꯥ ꯁꯤꯁꯨ ꯑꯗꯨꯒ ꯏꯆꯦ ꯑꯦꯀꯥꯎꯟ ꯄꯨꯝꯅꯃꯛꯇ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏ ꯑꯩ ꯀꯞꯀꯅꯨ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯅꯤꯅꯦ ꯅꯪꯕꯣ ꯑꯣꯂꯥꯡꯅ ꯁꯤꯔꯦꯕꯣ ꯁꯨꯝ ꯇꯧꯔ ꯁꯨꯝ ꯑꯣꯂꯥꯡꯈꯠꯂꯦ ꯑꯍꯤꯡꯁꯤꯗꯁꯨ ꯃꯅꯤ ꯏꯆꯦ ꯅꯥꯎꯕꯤꯅꯤꯌꯦ ꯏꯆꯦ ꯅꯥꯎꯕꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯅꯥꯎꯕꯤꯍꯣꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯨꯝꯃꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯏꯗꯤ ꯂꯤꯡꯖꯦꯜꯅ ꯁꯞ ꯄꯥꯝꯃꯗꯤ ꯍꯥꯏꯔꯛꯑꯣ ꯇꯧꯕꯤꯔꯝꯒꯦ ꯐꯠ ꯀꯥꯏꯅ
ꯆꯩ ꯆꯥꯅꯤ ꯑꯉꯥꯡ ꯅꯪ ꯇꯧꯔꯝꯃꯣ ꯆꯤꯆꯦꯗ ꯑꯉꯥꯡꯒꯤ ꯗꯤꯃꯥꯟꯒ ꯂꯩꯍꯜꯂꯤꯌꯦ ꯁꯤ ꯑꯉꯥꯡꯁꯤ ꯆꯥꯎꯔ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯆꯦ ꯁꯛꯍꯦꯟꯕꯤ ꯀꯥꯏꯅ ꯅꯩꯗ꯭ꯔꯣ ꯀꯥꯏ ꯅꯩꯌꯦ ꯅꯩꯌꯦ ꯅꯪ ꯍꯌꯦꯡ ꯆꯥꯎꯔ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯈꯪꯉꯦ ꯃꯤ ꯊꯥꯕꯜ ꯊꯨꯒꯥꯏꯅꯨꯀꯣ ꯍꯣꯏ ꯏꯆꯦ ꯄꯨꯡ 4 ꯑꯗꯨꯒ ꯇꯨꯝꯉꯦ ꯍꯥꯏ ꯍꯣꯏ ꯑꯩꯅ ꯃꯤꯅꯤꯠ 10 ꯂꯩꯅꯤ ꯁꯤꯒ ꯕꯦꯇ꯭ꯔꯤꯅ ꯇꯠꯈ꯭ꯔꯗꯤ ꯃꯌꯥꯝ ꯁꯥꯎꯅꯨꯀꯣ ꯕꯦꯇ꯭ꯔꯤ 5% ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯑꯗꯨ ꯁꯞ ꯇꯧꯕ ꯆꯠꯈ꯭ꯔꯕ ꯈꯪꯉꯤ ꯆꯤꯆꯦꯅ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯅ ꯆꯤꯆꯦꯅ ꯈꯪꯉꯤ ꯑꯗꯨꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯅꯥꯎꯕꯤ ꯕꯦꯇ꯭ꯔꯤꯒ ꯆꯤꯆꯦ ꯃꯣꯕꯥꯏꯜꯁꯦ ꯕꯦꯇ꯭ꯔꯤꯁꯨ ꯆꯥꯔꯖ ꯇꯧꯗꯗꯅ ꯂꯩꯔꯝꯃꯦ ꯉꯁꯥꯏ ꯑꯣꯟ ꯇꯧꯔꯒ ꯑꯣꯐ ꯇꯧꯔ ꯂꯩꯔꯝꯃꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏ ꯆꯥꯛꯄꯁꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔꯒ ꯑꯣꯟ ꯇꯧꯔꯝꯗꯕꯗꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜꯗ ꯆꯥꯔꯖ ꯂꯩꯔꯝꯃꯅꯤꯅ ꯌꯦꯡꯉꯀꯥꯟꯗ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯔꯝꯗꯕꯗꯣ ꯑꯗꯨꯒ ꯃꯃꯥꯒꯤ ꯐꯣꯟꯗꯩꯁꯨ ꯅꯦꯅꯦꯒꯤꯁꯨꯅꯦ ꯑꯗꯣ ꯃꯥ ꯄꯝꯒꯦ ꯂꯥꯎ ꯄꯝꯕꯤꯒꯦ ꯂꯥꯎ ꯄꯝꯃ ꯆꯠꯀꯦ ꯂꯥꯎ ꯄꯝꯒꯅꯨ ꯑꯗꯨꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔꯣ ꯂꯩꯔꯣ ꯑꯗꯨꯒ ꯃꯥ ꯄꯝꯃ ꯆꯠꯄꯤꯒꯦ ꯃꯃꯥꯒꯤ ꯐꯣꯟꯗꯩꯁꯨ ꯅꯦꯅꯦꯒꯤꯁꯨ ꯑꯗꯨꯝ ꯃꯣꯏ ꯐꯣꯟꯗ ꯍꯧꯖꯤꯛ ꯃꯨꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯐꯨꯔꯛꯇꯅ ꯍꯔꯦ ꯍꯔꯦ ꯄꯨꯡ 12ꯁꯤꯒ ꯃꯃꯥꯗꯩ ꯐꯣꯟ ꯂꯧꯒꯦ ꯍꯥꯏꯗꯤ ꯑꯉꯥꯡꯅ ꯇꯨꯝꯗꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯗꯧꯕ ꯑꯒꯨ ꯂꯥꯏꯔꯤꯛꯁꯨ ꯄꯥꯎꯀꯣ ꯃꯣꯕꯥꯏꯜꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤ ꯍꯌꯦꯡ ꯃꯣꯕꯥꯏꯜꯗꯩ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯅꯀꯣꯛꯇꯣ ꯋꯥꯈꯜ ꯃꯌꯥꯝꯅ ꯈꯟꯖꯟꯗꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀꯗꯣ ꯌꯥꯝ ꯅꯣꯛꯀꯅꯨ ꯑꯗꯨꯒ ꯆꯦ ꯑꯩꯒꯤ ꯕꯦꯇ꯭ꯔꯤ 80 ꯌꯥꯎꯔꯤꯌꯦ ꯍꯥꯏ ꯅꯥꯎꯕꯤꯒꯤ ꯕꯦꯇ꯭ꯔꯤ ꯃꯕꯨꯛ ꯊꯜꯂꯤ ꯆꯦ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯗ ꯍꯥꯏꯔꯛꯎꯔꯥ ꯍꯥꯏꯌꯨꯗ ꯆꯦ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯍꯥꯏꯔꯒ ꯊꯃꯣꯏ ꯁꯣꯛꯄꯩꯗꯨꯒꯤ ꯀꯩꯅꯣꯗꯣ ꯂꯥꯟꯅ ꯂꯣꯏꯈꯔꯦ ꯁꯣꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯛꯄ ꯍꯥꯟꯅ ꯌꯥꯝ ꯁꯣꯛꯑꯝꯃꯤ ꯍꯥꯏꯌꯨꯋꯣ ꯑꯒꯨ ꯅꯪ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯀꯦ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯃꯤꯕ ꯇꯨꯝꯕꯅ ꯗꯥꯗꯥꯅ ꯑꯃꯔꯖꯤꯠ ꯋꯦꯜꯀꯝ ꯍꯥꯏ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯇꯨꯝꯃꯣꯔꯣ ꯏꯁ ꯃꯥꯟꯗꯦ ꯍꯥꯏꯔꯛꯄꯁꯤꯅꯤ ꯈ꯭ꯋꯥꯏ ꯊꯃꯣꯏ ꯁꯣꯛꯄ ꯀꯗꯥꯏꯗꯩ ꯃꯥꯟꯗꯦꯅꯣ ꯋꯦꯗꯅꯦꯁꯗꯦꯅꯤ ꯍꯌꯦꯡꯗꯤ ꯍꯣꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯝꯇ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯩꯅꯣ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯐ꯭ꯔꯤ ꯇꯥꯏꯝꯁꯦ ꯑꯃꯐꯥꯎ ꯐꯪꯖꯗ꯭ꯔꯦ ꯐ꯭ꯔꯤ ꯇꯥꯏꯝꯗꯣ ꯐꯪꯖꯗ꯭ꯔꯦꯅ ꯐ꯭ꯔꯤ ꯑꯣꯏꯔꯨꯕ ꯌꯥꯗꯦ ꯅꯣꯡꯃꯇꯪ ꯑꯣꯏꯕꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯃꯣꯕꯥꯏꯜꯁꯦ ꯑꯩꯈꯣꯏ ꯇꯥꯏꯝ ꯄꯥꯁ ꯇꯧꯐꯝꯅꯤꯌꯦ ꯍꯥꯏ ꯆꯨꯝꯃꯤ ꯅꯥꯎꯕꯤ ꯃꯄꯥꯟꯗ ꯗ꯭ꯌꯨꯇꯤ ꯂꯩꯔꯗꯤꯗꯣꯅꯤ ꯆꯦ 11ꯗ ꯍꯧꯒꯠꯄꯅ 5:30ꯗ ꯍꯥꯏ ꯅꯪ 11 ꯍꯦꯟꯗ꯭ꯔꯤꯕ ꯍꯧꯒꯠꯄꯅ 5:30ꯗ ꯑꯗꯨꯗꯨꯒ ꯅꯣꯡꯗꯤ ꯄꯨꯡ ꯀꯌꯥꯗ ꯉꯥꯜꯂꯤ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯣꯕꯥꯏꯜ ꯌꯥꯎꯗꯅ ꯌꯥꯗ꯭ꯔꯦꯀꯣ ꯏꯆꯦ ꯆꯨꯝꯃꯤꯅꯦ ꯅꯥꯎꯕꯤ ꯃꯣꯕꯥꯏꯜ ꯌꯥꯎꯗ꯭ꯔꯗꯤꯅꯦ
ꯈꯪꯗꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤꯀꯣ ꯃꯣꯕꯥꯏꯜ ꯌꯥꯎꯗꯅ ꯃꯄꯥꯟꯗ ꯆꯠꯊꯣꯛꯄꯗ ꯈꯜꯂꯤ ꯃꯤꯅ ꯗꯦꯁꯥ ꯑꯃ ꯇꯧꯔꯛꯑꯗꯤ ꯂꯥꯛꯆꯔꯗꯤ ꯑꯩꯈꯣꯏ ꯀꯅꯥꯗ ꯋꯥꯀꯠꯇꯣꯏꯅꯣ ꯀꯅꯥꯗ ꯄꯥꯎ ꯄꯤꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜꯁꯦ ꯏꯁꯥꯒꯤ ꯗꯤꯐꯦꯟꯗꯔ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯃꯣꯕꯥꯏꯜ ꯌꯥꯎꯗꯤ ꯁꯤꯔꯣꯏꯅ ꯈꯜꯂꯦ ꯗꯦꯁꯥ ꯑꯗꯨꯒ ꯑꯃꯨꯛ ꯆꯦ ꯑꯁꯦꯡꯕꯅꯤ ꯇꯨꯡꯉꯔꯣꯏ ꯁꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯛꯄꯁꯤꯅꯤ ꯈ꯭ꯋꯥꯏ ꯊꯃꯣꯏ ꯁꯣꯛꯄꯁꯤ ꯑꯗꯨꯒ ꯑꯒꯨ ꯅꯪꯕꯨ ꯍꯧꯖꯤꯛ ꯁꯥꯟꯅꯗ꯭ꯔꯕꯣ ꯆꯥꯛ ꯊꯣꯡꯕꯤꯒ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯆꯦ ꯇꯨꯝꯕ ꯌꯥꯔꯦ ꯃꯃꯥꯅ ꯀꯧꯊꯕꯤꯔꯛꯑꯦ ꯃꯥ ꯑꯃꯨꯛ ꯇꯨꯝꯒꯦ ꯑꯩ ꯑꯃꯨꯛ ꯃꯈꯥ ꯆꯠꯂꯣꯏ ꯃꯃꯥꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯗ꯭ꯔꯕ ꯍꯥꯏꯁꯤꯕꯣ ꯑꯁ ꯆꯤꯆꯦꯗꯤ ꯃꯃꯥꯒ ꯇꯨꯝꯃꯩꯍꯦ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠꯇꯐꯥꯎ ꯃꯃꯥꯒ ꯇꯨꯝꯃꯩ ꯑꯗꯨꯒ ꯂꯨꯍꯣꯡꯒꯗꯕ ꯑꯍꯤꯡꯗꯨꯗꯤ ꯇꯨꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯃꯥꯗꯨꯁꯨ ꯇꯨꯝꯗ꯭ꯔꯦ ꯆꯤꯆꯦꯁꯨ ꯇꯨꯝꯗ꯭ꯔꯦ ꯃꯅꯤꯡ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯀꯞꯄꯅ ꯆꯤꯆꯦꯗꯤ ꯑꯗꯨꯝ ꯄꯤꯛꯄꯗꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯐꯥꯎ ꯇꯨꯝꯃꯩ ꯑꯗꯨꯒꯤ ꯑꯍꯤꯡꯗꯨꯐꯥꯎꯗ ꯃꯥꯔꯖꯤꯅ ꯄꯩꯁꯥꯁꯨ ꯃꯣꯕꯥꯏꯜꯗ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏ ꯑꯗꯨꯅ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯔꯗꯥꯅ ꯂꯤꯡꯖꯦꯜꯒꯤ ꯁꯥꯟꯗꯦ ꯑꯗꯨꯝ ꯑꯣꯏꯍꯜꯂꯣ ꯍꯦ ꯏꯁꯣꯔ ꯆꯥꯛꯁꯨ ꯆꯥꯔꯨꯅꯨ ꯁꯥꯟꯗꯦꯅꯤ ꯑꯗꯨꯒ ꯑꯥꯒꯨꯅ ꯆꯦ ꯂꯣꯏꯔꯦꯗ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯆꯦ ꯀꯔꯤ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅ ꯅꯥꯎꯕꯤꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯁꯨꯁꯤꯃꯥ ꯋꯦꯜꯀꯝ ꯑꯗꯣ ꯁꯨꯁꯤꯃꯥ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯉꯔꯥꯡꯒ ꯉꯁꯤ ꯈꯛꯇꯅꯤꯅ ꯁꯨꯃꯥꯏꯅ ꯄꯨꯡ 10ꯗ ꯊꯥꯏꯁꯦ ꯃꯤ ꯃꯌꯥꯝ ꯄꯪꯊꯥꯗ ꯊꯥꯅꯩ ꯄꯉꯥꯡꯇ ꯉꯥꯡꯅꯩꯅ ꯑꯩꯁꯨ ꯑꯗꯨꯝ ꯑꯩ ꯅꯨꯡꯊꯤꯟꯗ ꯉꯝꯗꯕꯗꯣ ꯊꯥꯏꯅꯤ ꯑꯗꯣ ꯑꯗꯨꯒ ꯉꯁꯥꯏꯌꯨꯛꯇ ꯀꯅꯥꯅꯣꯝꯅ ꯋꯥꯇꯥꯒ ꯌꯥꯝ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯆꯦ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯕꯤ ꯍꯥꯏꯁꯦ ꯑꯣ ꯅꯥꯎꯕꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯕꯗꯣ ꯅꯨꯄꯤ ꯃꯆꯥꯗꯤ ꯈꯔ ꯌꯥꯝ ꯁꯥꯟꯅꯩꯗꯅ ꯐꯅꯦꯛꯀ ꯁꯦꯠꯆꯟꯗꯅ ꯑꯗꯨ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯑꯥꯒꯨꯗ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯆꯦꯒꯤ ꯑꯒꯨ ꯅꯨꯡꯁꯤꯕꯤ KMC ꯍꯥꯏ ꯑꯒꯨ ꯁꯨꯁꯤꯃꯥꯅ ꯀꯧꯔꯤ ꯁꯨꯁꯤꯃꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯆꯦ ꯍꯣꯏ ꯇꯨꯝꯃꯤꯌꯦ ꯃꯃꯥꯅ ꯀꯧꯊꯕꯤꯔꯛꯑꯦ ꯐꯃꯨꯡꯗꯩ ꯅꯤ ꯆꯦ ꯎꯗ꯭ꯔꯣ ꯑꯒꯨꯅ ꯍꯤꯟꯗꯤ ꯂꯧꯕ꯭ꯔꯥ ꯑꯗꯨꯒ ꯑꯒꯨ ꯍꯤꯟꯗꯤ ꯇꯥꯛꯄ ꯃꯤꯗꯤ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯃꯌꯥꯡ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝꯗꯨꯒ ꯂꯩꯕ ꯃꯤꯅ ꯂꯧꯕ꯭ꯔꯥ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯆꯦ ꯁꯨꯁꯤꯃꯥ ꯑꯩ ꯏꯔꯣꯟꯕ ꯍꯥꯏ ꯁꯨꯁꯤꯃꯥ ꯏꯕꯥꯅꯤ ꯃꯃꯤꯡꯁꯦ ꯑꯩꯅ ꯃꯤ ꯑꯇꯣꯞꯄꯩ ꯂꯥꯏꯞ ꯆꯪꯕꯗꯅꯦ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯁꯨꯁꯤꯃꯥ ꯀꯧꯏ ꯈꯪꯕ ꯑꯗꯨꯒ ꯃꯤꯅ ꯑꯗꯨꯝ ꯅꯪꯁꯦ ꯃꯥꯜꯂꯦꯕ ꯑꯣꯏ ꯃꯥꯜꯂꯦꯅ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯗꯨꯝ ꯊꯥꯎ ꯅꯥꯏꯠ ꯑꯣꯏꯅ ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯅꯤꯅ ꯍꯥꯏ ꯑꯗꯣ ꯑꯩꯅꯦ ꯅꯨꯡꯗꯥꯡꯗ ꯑꯣꯏꯗꯤ ꯄꯨꯡ 1ꯗꯩꯗꯤ ꯍꯦꯟꯅ ꯊꯥꯅꯤꯡꯗꯦꯕꯀꯣ ꯉꯔꯥꯡꯗ ꯑꯩꯅ ꯄꯨꯡ 10:30 ꯈꯤꯇꯪ ꯍꯦꯜꯂꯒ ꯀꯩꯅꯣ ꯊꯥꯕꯗꯩ ꯑꯗꯨꯝ ꯄꯨꯡ 1ꯗ ꯀꯛꯊꯠꯀꯦ ꯇꯧꯕꯗꯩ ꯄꯨꯡ 1ꯗ ꯀꯛꯊꯠꯄꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯅ ꯇꯧꯕꯗꯩ ꯄꯨꯡ 12 ꯇꯥꯔꯦꯕ ꯑꯗꯨꯒ ꯑꯃꯔꯖꯤꯠꯅ GP ꯄꯥꯏꯕꯗꯒꯤ ꯄꯩꯁꯥꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤꯌꯦ ꯀꯦꯁꯅ ꯈꯔ ꯐꯩꯗ GP ꯄꯥꯏꯕꯁꯦ ꯄꯩꯁꯥꯒ ꯑꯝꯇ ꯂꯩꯇꯦ ꯍꯦꯛꯇ ꯂꯣꯏꯕ ꯏꯆꯦ ꯆꯨꯝꯃꯤꯅꯦ ꯅꯥꯎꯕꯤ ꯑꯐꯥꯎ ꯁꯥꯅ ꯃꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀꯥꯞꯁꯟꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯁꯨ ꯈꯨꯠꯇ ꯄꯩꯁꯥꯁꯦ ꯏꯔꯩ ꯂꯩꯇ꯭ꯔꯕꯅꯤ ꯀꯦꯁꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯅ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯏꯔꯣꯟꯕ ꯀꯥꯡꯍꯧ ꯆꯥꯔꯦ ꯍꯥꯏ ꯑꯁ ꯁꯨꯁꯤꯃꯥ ꯉꯁꯤꯗꯤ LBꯗ ꯆꯪꯕ ꯄꯨꯝꯅꯃꯛ ꯏꯔꯣꯟꯕ ꯆꯥꯏꯀꯣ ꯁꯔꯗꯥꯇꯅꯤ ꯍꯋꯥꯏ ꯆꯥꯔꯛꯏꯁꯦ ꯁꯔꯗꯥꯗꯣ ꯀꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯑꯇꯣꯝꯕꯤ ꯃꯆꯥꯅꯤ ꯃꯗꯣ ꯁꯔꯗꯥ ꯂꯩꯔꯤꯕ ꯅꯇꯣꯝꯇꯅꯤ ꯍꯋꯥꯏ ꯆꯥꯏꯁꯦ ꯑꯩꯁꯨ ꯏꯔꯣꯟꯕ ꯆꯥꯏ ꯑꯥꯂꯨ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯍꯥꯏ ꯍꯤꯟꯗꯤ ꯇꯥꯛꯄ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏ ꯍꯤꯟꯗꯤ ꯇꯥꯛꯄ ꯑꯣꯖꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯇꯤꯆꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ
ꯁꯨꯁꯤꯃꯥꯅ ꯑꯃꯔꯖꯤꯠ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯗꯨ ꯐꯠꯇ꯭ꯔꯣ ꯍꯥꯏ ꯈꯪꯗꯦ ꯃꯤꯡꯗꯨꯅ ꯑꯩ ꯃꯃꯤꯡꯁꯦ ꯄꯥꯕ ꯉꯝꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯨꯝ ꯃꯥꯔ ꯂꯩꯌꯦ ꯁꯨꯁꯃꯤꯇꯥ ꯑꯗꯨ ꯑꯗꯥ ꯑꯩ ꯌꯥꯝ ꯑꯩ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯦ ꯆꯥꯎꯁꯨ ꯆꯥꯎꯅꯤꯡꯉꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯊꯥꯎꯋꯣ ꯑꯩ ꯊꯕꯛ ꯆꯠꯂꯣꯏꯌꯦ ꯑꯩ ꯅꯪꯒꯤ ꯑꯦꯜꯕꯤ ꯌꯥꯎꯒꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯨꯁꯤꯃꯥ ꯑꯩ ꯉꯝꯃꯗꯤ ꯊꯥꯔꯛꯀꯦꯀꯣ ꯉꯝꯃꯗꯤ ꯈꯪꯗꯦ ꯑꯩ ꯋꯥꯏꯗ ꯊꯥꯁꯤꯔꯥ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯄꯨꯡ 2 ꯐꯥꯎꯇ ꯑꯩ ꯌꯦꯡꯒꯦꯀꯣ ꯑꯃꯗꯤ ꯁꯨꯁꯤꯃꯥꯗꯤ ꯑꯁꯥ ꯃꯇꯝꯗ ꯑꯣꯏꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯦꯛ ꯇꯧꯔꯒ ꯂꯩꯔꯗꯤ ꯍꯦꯛ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯦ ꯁꯨꯁꯤꯃꯥ ꯍꯥꯏꯌꯦ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯈꯪꯗꯦꯗ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯃꯔꯖꯤꯠ ꯕꯦꯕꯥꯔꯗꯤ ꯒꯨꯗ ꯍꯥꯏꯔꯒ ꯅꯥꯎꯕꯤ ꯌꯥꯝꯅ ꯕꯦꯕꯥꯔ ꯐꯖꯕꯅꯤ ꯐꯪꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏ ꯐꯩꯗ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯆꯦ ꯈꯨꯁꯨꯃꯤꯇꯥ ꯍꯥꯏ ꯍꯣꯏꯅꯦ ꯑꯒꯣ ꯈꯨꯁꯨꯃꯤꯇꯥꯗꯣ ꯀꯨꯏꯔꯦ ꯗꯤꯀꯦ ꯎꯗꯕ ꯑꯒꯣ ꯗꯤꯀꯦꯗꯣ ꯀꯔꯤ ꯃꯃꯤꯡ ꯄꯥꯏꯈ꯭ꯔꯃꯣ ꯈꯪꯗꯦꯀꯣ ꯀꯨꯏꯔꯦ ꯃꯥ ꯎꯗꯕ ꯑꯗꯨꯒ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯆꯤꯆꯦꯅ ꯁꯨꯃꯥꯏꯅ ꯋꯥꯏꯇꯤꯗ ꯐꯪꯅꯔꯝꯕ ꯃꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯎꯁꯜꯂꯛꯇ꯭ꯔꯗꯤ ꯑꯗꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅ ꯃꯩ ꯂꯩꯇꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯍꯥꯏ ꯑꯣꯀꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯤ ꯑꯁ ꯅꯪ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯁꯦ ꯀꯣꯛ ꯉꯥꯎꯔꯦꯗ ꯑꯩ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯁꯦ ꯑꯩꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯆꯦ ꯀꯩꯕ ꯆꯦ ꯑꯩ ꯐꯛꯇꯅꯤ ꯇꯨꯝꯃꯤꯁꯦ ꯍꯧꯖꯤꯛ ꯃꯃꯥꯅ ꯀꯥꯎꯊꯔꯛꯄꯒꯤ ꯀꯥꯎꯊꯔꯛꯄ ꯌꯥꯏ ꯍꯥꯏꯕꯨ ꯑꯗꯨꯒ ꯇꯨꯝꯕꯒꯤꯅꯤ ꯐꯛꯇ ꯇꯨꯝꯃꯒ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯑꯣꯂꯥꯡ ꯊꯥꯗ ꯁꯤꯒꯗꯤ ꯃꯈꯥꯗꯁꯨ ꯇꯨꯝꯕꯒ ꯌꯥꯗꯦꯗ ꯃꯩ ꯃꯊꯛꯇ ꯇꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯨꯁꯤꯃꯥꯅ ꯑꯩ ꯊꯕꯛ 9ꯗꯒꯤ ꯆꯠꯂꯦ 3ꯗ ꯍꯜꯂꯛꯑꯦ ꯍꯥꯏ ꯑꯣ ꯁꯨꯁꯤꯃꯥ ꯍꯌꯦꯡꯗꯤ ꯆꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯃꯔꯖꯤꯠꯅ ꯋꯦꯜꯀꯝ ꯏꯆꯦ ꯁꯨꯁꯤꯃꯥ ꯏꯆꯦ ꯅꯪ ꯀꯔꯤ ꯂꯝꯒꯤꯅꯣ ꯏꯆꯦ ꯍꯥꯏ ꯑꯃꯔꯖꯤꯠ ꯆꯦꯒꯤ ꯁꯕ ꯀꯣꯃꯦꯟ ꯇꯧꯔꯛꯑꯣ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯑꯒꯨꯅ ꯀꯣꯃꯦꯟ ꯄꯤꯕꯗꯤ ꯅꯩꯔꯦꯕꯣ ꯁꯨꯁꯃꯤꯇꯥ ꯑꯁ ꯑꯗꯨꯝ ꯇꯥꯎ ꯁꯤ ꯉꯥꯡꯁꯦ ꯃꯥ ꯈꯥꯏꯔꯛꯄꯁꯦ ꯑꯗꯨꯝ ꯇꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧ ꯃꯔꯣꯟꯒ ꯂꯣꯜꯂꯛꯀꯅꯤ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯃꯔꯖꯤꯠ ꯑꯩ ꯈꯨꯔꯥꯏꯅꯦ ꯖꯦꯅꯤꯝꯁ ꯃꯅꯥꯛꯇꯒꯤꯅꯦ ꯍꯥꯏ ꯁꯨꯁꯤꯃꯥ ꯖꯦꯅꯤ ꯍꯣꯏ ꯃꯅꯥꯛꯀꯤꯔꯣ ꯖꯦꯅꯤ ꯈꯨꯔꯥꯏꯗꯣ ꯑꯗꯨꯒ ꯖꯦꯅꯤꯗꯣ ꯃꯤ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯃꯔꯖꯤꯠꯅ ꯏꯆꯦ ꯑꯩꯒꯤ ꯄꯋꯥꯔ ꯕꯦꯡ ꯂꯩꯌꯦ ꯑꯗꯣ ꯋꯥꯗꯦ ꯑꯩꯗꯤ 30,000 ꯀꯌꯥꯅꯣ ꯁꯤꯅ 1 10 100 1000 30,000 ꯄꯋꯥꯔ ꯕꯦꯡ ꯅꯥꯎꯕꯤ ꯄꯋꯥꯔ ꯕꯦꯡꯇ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯕꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯖꯥꯡ ꯖꯥꯡ ꯃꯌꯦꯡ ꯇꯥꯕꯅꯤ ꯇꯧꯗ꯭ꯔꯣ ꯃꯣꯏꯒꯤ ꯃꯦꯁꯦꯖꯁꯤꯅ ꯍꯦꯛ ꯋꯥꯏ ꯁꯪꯗꯦ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯅꯩꯕꯅꯦ ꯑꯩꯗꯤ ꯆꯦ ꯁꯨꯁꯤꯃꯥ ꯍꯥꯏꯔꯒ ꯆꯁꯃꯥꯒ ꯎꯞꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯒꯨ ꯆꯦꯒꯤ ꯃꯤꯡꯗꯣ ꯍꯥꯏ ꯄꯨꯟꯁꯤꯔꯣꯜꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅ ꯁꯥꯏꯌꯣꯟ ꯑꯣꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯪ ꯂꯩꯔꯝꯃꯨ ꯋꯥꯏ ꯑꯗꯨꯒ ꯑꯃꯔꯖꯤꯠꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯔꯣ ꯏꯆꯦ ꯁꯨꯁꯤꯃꯥꯗ ꯁꯕ ꯇꯧꯕꯤꯒꯦ ꯍꯥꯏ
ꯏꯔꯛꯀꯦꯀꯣ. ꯃꯌꯥꯝ ꯃꯤꯅꯤꯠ 5 ꯂꯩꯒꯦ ꯑꯗꯨꯒ ꯀꯥꯏꯅꯔꯁꯤꯀꯣ. ꯌꯥꯝ ꯊꯦꯡꯖꯜꯂꯛꯑꯦ. ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯦ, ꯍꯧꯒꯠꯂꯛꯑꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯅꯤ. ꯂꯤꯡꯖꯦꯜꯅ ꯏꯁ ꯑꯩ ꯆꯠꯂꯒꯦ, ꯀꯤꯔꯦ ꯑꯩ ꯌꯥꯏ. ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯅꯤꯡꯊꯧ ꯃꯔꯣꯟꯒ ꯂꯣꯜꯂꯛꯀꯅꯤ ꯌꯥꯏ. ꯅꯤꯡꯊꯧ ꯃꯔꯣꯟꯒ ꯁꯦꯕꯥꯒ ꯇꯧꯔꯛꯀꯅꯤ ꯌꯦꯡꯉꯨ ꯁꯨꯁꯤꯃꯥ. ꯑꯗꯨꯒ ꯑꯒꯨ ꯌꯥꯝꯅ ꯆꯝꯕꯅꯦ. ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯃꯥꯅꯦ ꯍꯥꯏ. ꯑꯒꯨꯁꯦ ꯌꯥꯝ ꯆꯝꯃꯤꯌꯦ. ꯑꯗꯣ ꯆꯤꯆꯦꯅ ꯑꯩꯅ ꯍꯥꯏꯕꯀꯣ ꯁꯨꯁꯤꯃꯥ, ꯃꯥꯁꯦ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯕ, ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕ. ꯑꯗꯣ ꯂꯤꯡꯖꯦꯜꯅ ꯄꯨꯛꯅꯤꯡꯗ ꯀꯔꯤꯝ ꯂꯩꯇꯦꯀꯣ ꯑꯩ ꯌꯥꯏ. ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯇꯤꯡ ꯇꯣꯡ ꯇꯥꯡ ꯇꯣꯡ ꯇꯤꯡ. ꯑꯁꯤ ꯑꯉꯥꯡꯁꯤꯕꯨ ꯏꯔꯩꯅꯤ, ꯃꯦꯁꯦꯖ ꯂꯥꯛꯏꯅꯤ. ꯑꯗꯨꯒ ꯑꯃꯔꯖꯤꯠꯅ ꯏꯆꯦ ꯕꯦꯁ ꯀ꯭ꯋꯥꯂꯤꯇꯤ ꯄꯋꯥꯔ ꯕꯦꯡ ꯂꯧꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏ. ꯑꯣ ꯑꯩꯒꯤ ꯅꯠꯇꯦꯗ, ꯅꯣꯏꯒꯤ ꯗꯗꯥꯁꯤꯒꯤ ꯍꯥꯟꯅ ꯃꯣꯏꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯂꯩꯔꯝꯕ. ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯨꯒ ꯈꯪꯉꯤꯕ. ꯁꯨꯁꯤꯃꯥꯅ ꯑꯒꯨ ꯏꯆꯦ ꯃꯁꯛ ꯐꯖꯅꯕ ꯄꯥꯔꯂꯔ ꯆꯠꯂꯨꯒꯦ ꯍꯥꯏ. ꯁꯕꯥꯁ. ꯑꯩ ꯅꯣꯛꯅꯤꯡꯉꯛꯇꯣꯔꯦ. ꯑꯗꯨꯒ ꯑꯃꯔꯖꯤꯠꯅ ꯏꯆꯦ ꯁꯨꯁꯤꯃꯥ ꯁꯞ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯏ. ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯂꯩꯔꯤꯕꯣ? ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯐꯠꯇ꯭ꯔꯤꯕꯣ? ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯕꯤꯗꯣꯔꯤ? ꯑꯗꯨꯒ ꯑꯃꯔꯖꯤꯠ ꯏꯆꯦ ꯁꯨꯁꯤꯃꯥ ꯁꯞ ꯇꯧꯈ꯭ꯔꯕꯅꯤ. ꯑꯗꯨ ꯑꯩ ꯏꯇꯣꯝꯇꯅꯐꯥꯎꯗ ꯁꯨꯁꯤꯃꯥꯒ ꯑꯩꯒ ꯀꯟꯐ꯭ꯌꯨꯁ ꯑꯣꯏ ꯌꯦꯡꯉꯣ. ꯑꯗꯨꯒ ꯇꯤꯡ ꯇꯣꯡ ꯇꯥꯡ ꯇꯣꯡ ꯍꯥꯏ. ꯍꯣꯏ, ꯃꯣꯏꯒꯤ ꯃꯦꯁꯦꯖꯁꯦ ꯁꯨꯝ ꯂꯥꯛꯑꯒ ꯂꯩ. ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯃꯔꯖꯤꯠ ꯀꯣꯃꯦꯟꯗꯨ ꯊꯅꯝꯃꯣ, ꯑꯩ ꯍꯜꯂꯛꯀꯦ ꯍꯥꯏ. ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯆꯦ ꯁꯨꯁꯤꯃꯥꯗꯤ ꯑꯩ ꯁꯛ ꯎꯗ꯭ꯔꯤꯕꯣ ꯍꯥꯏ. ꯃꯥꯏ ꯁꯛꯁꯦ ꯁꯥꯌꯣꯅꯔꯥꯅꯤ. ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯅꯣ ꯁꯥꯎꯠꯀꯤ ꯇꯦꯝꯄꯜꯅ ꯀꯩꯅꯣꯝ ꯍꯥꯞꯄ ꯂꯩꯌꯦ. ꯁꯨꯁꯃꯤꯇꯥ ꯑꯩ ꯁꯤ ꯃꯥꯜꯂꯦ. ꯑꯩꯁꯨꯅꯦ. ꯑꯩꯈꯣꯏ ꯁꯛꯀ ꯐꯖꯗꯦ. ꯑꯗꯣ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄꯗꯒꯤ ꯃꯤ ꯑꯣꯏꯔꯛꯄꯗꯨꯕꯨ ꯑꯩ ꯋꯥꯏꯇꯤ ꯄꯥꯏꯔꯦꯅ ꯑꯩ ꯁꯛ ꯆꯦꯟꯖ ꯇꯧ ꯌꯥꯕ꯭ꯔꯥꯅꯦ? ꯑꯒꯨ ꯎꯗ꯭ꯔꯤꯌꯦ ꯍꯥꯏ. ꯁꯨꯁꯤꯃꯥ ꯑꯒꯨꯁꯦ ꯑꯉꯥꯡ ꯌꯥꯝ ꯍꯩꯁꯤꯡꯕ ꯑꯉꯥꯡ, ꯑꯍꯟꯒꯇ ꯂꯩꯕ ꯑꯉꯥꯡ ꯇꯧꯔꯛꯏ ꯌꯦꯡꯉꯨ. ꯆꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯅꯤꯡꯗꯦ ꯅꯣꯡ ꯆꯨꯕ ꯃꯇꯝꯅꯤꯅ ꯍꯥꯏ. ꯅꯣꯡꯁꯤ ꯌꯥꯝ ꯀꯜꯂꯤꯀꯣ ꯑꯩꯈꯣꯏꯔꯣꯝꯗ. ꯅꯣꯡꯁꯤ ꯌꯥꯝ ꯀꯜꯂꯤ ꯍꯥꯏ. ꯏꯁꯤꯡꯁꯨ ꯆꯥꯎꯏꯀ ꯍꯥꯏ ꯈꯪꯗꯦ. ꯏꯁ ꯁꯥꯎꯠꯀꯤ ꯇꯦꯝꯄꯜ ꯀꯥꯏꯅ ꯃꯁꯤ ꯀꯥꯏꯗ ꯌꯦꯡꯉꯨ. ꯀꯩꯅꯣꯕ ꯍꯥꯞꯄꯤꯁꯦ? ꯆꯦ ꯌꯦꯡꯕ ꯌꯥꯗꯦꯕ. ꯑꯃꯔꯖꯤꯠꯅ ꯏꯆꯦ ꯁꯨꯁꯤꯃꯥ ꯍꯜꯂꯛꯀꯅꯨ ꯍꯥꯏ. ꯍꯜꯂꯛꯇ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣꯒꯤꯗꯣ. ꯑꯃꯔꯖꯤꯠꯀꯤꯁꯦ ꯁꯨꯁꯤꯃꯥ ꯍꯜꯂꯛꯇ꯭ꯔꯁꯨ ꯌꯥꯏ, ꯅꯉꯣꯟꯗ ꯐ꯭ꯔꯤ ꯒꯤꯐꯅꯤ. ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯏꯁ ꯑꯩ ꯁꯤꯗꯕꯤꯔꯦ ꯍꯥꯏ. ꯑꯒꯨꯗꯤ ꯑꯩꯒꯤ ꯁꯛ ꯎꯔꯕꯅꯦ ꯍꯥꯏꯌꯦ. ꯁꯨꯁꯤꯃꯥꯗꯤ ꯐꯖꯔꯝꯒꯅꯤ. ꯑꯗꯨꯒ ꯁꯔꯗꯥ ꯅꯪ ꯀꯅꯥꯏꯗ ꯀꯣꯏꯔꯨꯏꯅꯣ? ꯁꯔꯗꯥꯅ ꯑꯃꯨꯛ ꯊꯥꯗꯔꯛꯏꯁꯤ ꯌꯦꯡꯉꯨ ꯉꯥꯏꯍꯥꯛ ꯇꯨꯝꯈ꯭ꯔꯒ. ꯄꯣꯝꯁꯥꯠꯅꯕꯤ ꯊꯝꯕꯥꯜꯗ ꯈꯣꯏꯔꯕ ꯈꯣꯏꯃꯨꯅ ꯄꯥꯝꯖꯅ ꯂꯩꯍꯤ ꯆꯨꯞꯄ꯭ꯔꯦꯅ, ꯇꯣꯃꯥꯟ ꯁꯅꯥꯒꯤ ꯎꯔꯤꯅ ꯄꯥꯝꯖꯅ ꯌꯦꯠꯂꯦꯅ, ꯅꯤꯡꯊꯤꯖꯅ ꯌꯦꯠꯇ꯭ꯔꯦꯅ, ꯌꯦꯡꯉꯨ ꯏꯇꯥ ꯆꯥꯅꯕꯤ. ꯑꯁ ꯁꯔꯗꯥ ꯀꯩꯅꯣ ꯅꯤꯡꯁꯤꯡꯉꯛꯏꯌꯦ, ꯃꯥꯙꯕꯤꯗꯣ. ꯃꯥꯙꯕꯤꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ. ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯑꯩ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯏꯆꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏ. ꯅꯥꯎꯕꯤ ꯅꯪꯁꯨ ꯄꯥꯏꯁꯜꯂꯣ. ꯂꯥꯏꯕꯛ ꯆꯥꯅꯧꯔꯗꯤ ꯍꯥꯟꯅ ꯄꯥꯏꯕ ꯀꯣꯟꯅ ꯄꯥꯏꯕ ꯂꯩꯇꯦꯀꯣ. ꯁꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯅꯤ.
ꯄꯥꯏꯁꯜꯂꯣ ꯑꯗꯨꯒ ꯑꯃꯁꯤꯅ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯁꯨꯁꯤꯃꯥꯅ ꯌꯥꯝ ꯊꯤꯌꯦ ꯑꯩꯒꯤ ꯁꯛꯇꯣ ꯍꯥꯏ ꯊꯃꯣꯏ ꯐꯖꯔ ꯂꯣꯏꯔꯦꯗ ꯁꯨꯁꯤꯃꯥ ꯁꯛꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯃꯔꯖꯤꯠ ꯑꯩꯁꯨ ꯍꯥꯟꯅ ꯄꯥꯏꯗꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯅꯨꯃꯤꯠ 9 ꯁꯨꯔꯝꯃꯅꯤ ꯍꯥꯏ ꯑꯣ ꯅꯨꯃꯤꯠ 9 ꯅꯨꯃꯤꯠꯇ ꯐꯥꯔꯤꯌꯦ ꯑꯗꯨ ꯁꯨꯁꯤꯃꯥ ꯍꯥꯟꯅ ꯄꯥꯏꯗꯕ ꯑꯣꯏꯗꯤ ꯅꯪꯒꯤ ꯑꯅꯧꯕ ꯑꯥꯏꯗꯤꯗꯒꯤ ꯄꯥꯏꯕ꯭ꯔꯣ ꯑꯅꯧꯕ ꯖꯤꯃꯦꯜꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯥꯡꯕ ꯅꯪ ꯖꯤꯃꯦꯜꯗꯩ ꯑꯣꯏꯗꯤ ꯄꯥꯏꯅꯨꯍꯦ ꯅꯧꯔꯤꯉꯩꯗ ꯀꯛꯊꯠꯂꯨ ꯅꯧꯅ ꯐ꯭ꯔꯦꯁ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯪꯅ ꯚꯤꯗꯤꯑꯣ ꯍꯥꯞꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗꯀꯣ ꯅꯥꯎꯕꯤ ꯑꯗꯨꯗꯒꯤ ꯅꯪꯅ ꯋꯥꯏ ꯇꯤ ꯄꯥꯏꯒꯦ ꯍꯥꯏꯗꯤ ꯐ꯭ꯔꯦꯁꯇꯒꯤ ꯄꯥꯏꯌꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯃꯇꯝꯅ ꯍꯥꯟꯈꯤꯅꯤ ꯅꯪꯒꯤ ꯊꯕꯛꯅ ꯋꯥꯠꯍꯧꯅꯦꯕ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯏꯆꯦ ꯁꯨꯁꯃꯤꯇꯥꯒꯤ ꯑꯩ ꯁꯛ ꯎꯔꯕꯅꯤ ꯌꯥꯏ ꯎꯔꯦ ꯁꯦ ꯑꯥꯒꯨꯒꯤ ꯃꯁꯛꯁꯦ ꯌꯥꯝꯅ ꯆꯥꯔꯃꯤꯡ ꯐꯦꯁ ꯑꯣꯏꯀꯣ ꯑꯗꯨꯒ ꯆꯦ ꯁꯨꯁꯤꯃꯥ ꯑꯦꯇꯦꯟꯁꯟ ꯄꯥꯝꯃꯤꯔꯣ ꯐꯖꯩ ꯍꯥꯏꯅꯕ ꯑꯦꯇꯦꯟꯁꯟ ꯄꯥꯝꯃꯤꯔꯣ ꯑꯩ ꯑꯦꯇꯦꯟꯁꯟ ꯁꯤꯛꯀꯔ ꯀꯥꯏꯗꯣ ꯑꯗꯨꯒ ꯁꯗꯥꯅ ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯀꯨꯔꯥꯒꯤ ꯃꯐꯝꯗ ꯍꯥꯏ ꯍꯣꯏ ꯃꯈꯥꯁꯨ ꯏꯔꯣ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯑꯩ ꯁꯛ ꯀꯣꯃꯦꯟ ꯇꯧꯔꯒ ꯑꯩ ꯁꯛ ꯌꯦꯡꯉꯨꯀꯣ ꯍꯣꯏ ꯁꯨꯁꯤꯃꯥ ꯇꯧꯒꯦ ꯑꯗꯨ ꯅꯪ ꯑꯩꯉꯣꯟꯗ ꯀꯅꯦꯛ ꯂꯩꯔꯕꯣ ꯑꯝꯇ ꯀꯣꯃꯦꯟ ꯑꯃ ꯊꯥꯗꯔꯝꯃꯣ ꯑꯩ ꯑꯦꯜ ꯕꯤ ꯂꯣꯏꯕꯗ ꯃꯥꯡꯈ꯭ꯔꯅꯤ ꯅꯪꯁꯦ ꯑꯩꯗꯤ ꯀꯣꯃꯦꯟꯗꯤ ꯊꯤ ꯐꯪꯉꯔꯣꯏꯕ ꯅꯪ ꯑꯝꯇ ꯀꯣꯃꯦꯟ ꯑꯝꯇ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒꯅꯦ ꯊꯥꯗꯕꯤꯔꯝꯃꯣ ꯇꯨꯝꯃꯝꯗꯥꯏꯁꯦ ꯚꯤꯗꯤꯑꯣ ꯑꯁꯥꯡꯕ ꯑꯃ ꯌꯦꯡꯉꯝꯃꯣ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯑꯦꯇꯦꯟꯁꯟ ꯄꯥꯝꯃꯤꯅꯦ ꯐꯖꯩ ꯍꯥꯏꯅꯕꯒꯤ ꯀꯥꯏ ꯑꯥꯒꯨ ꯆꯤꯆꯦꯗꯤ ꯃꯁꯛ ꯐꯖꯗꯣꯏ ꯅꯠꯇ꯭ꯔꯥ ꯆꯤꯆꯦꯗꯤ ꯑꯗꯨꯒ ꯁꯨꯁꯤꯃꯥ ꯅꯠꯇꯦ ꯑꯥꯒꯨ ꯋꯥꯔꯤꯗꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯗꯣ ꯃꯁꯤ ꯑꯉꯥꯡ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯄꯨꯡ 18ꯁꯨ ꯍꯦꯜꯂꯛꯑꯦ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 18 ꯆꯠꯂꯦꯀꯣ ꯋꯥꯔꯤꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯄꯥꯊꯣꯛꯅ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯀꯛꯊꯠꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯍꯌꯦꯡꯃꯨꯛ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯗꯤ ꯐꯪꯅꯁꯤ ꯑꯗꯨꯒ ꯑꯃꯔꯖꯤꯠꯅ ꯍꯥꯏ ꯏꯆꯦ ꯄꯥꯏꯅꯤꯡꯗꯦꯗ ꯑꯩꯒꯤ ꯃꯁꯛꯁꯦ ꯊꯤꯌꯦ ꯌꯥꯝꯅ ꯂꯩꯁꯥꯕꯤꯁꯤꯡꯅ ꯑꯩꯒꯤ ꯃꯁꯛ ꯎꯔꯒ ꯀꯣꯃꯦꯟ ꯊꯤꯅ ꯍꯥꯏꯔꯛꯇꯅ ꯇꯣꯛꯀꯅꯤ ꯏꯀꯥꯏꯌꯦ ꯆꯦꯟꯅꯦꯜꯒ ꯄꯥꯏꯕ ꯏꯆꯦ ꯑꯁ ꯅꯥꯎꯕꯤ ꯀꯩꯝ ꯊꯥꯖꯔꯨꯅꯨ ꯌꯨꯇꯨꯕꯇ ꯀꯩꯅꯣ ꯇꯧꯕꯒ ꯂꯩꯇꯦꯀꯣ ꯃꯁꯛ ꯊꯤꯕꯒ ꯂꯩꯇꯦꯀꯣ ꯃꯁꯛ ꯊꯤꯕ ꯐꯖꯕꯒ ꯂꯩꯇꯦ ꯃꯥꯏ ꯀꯣꯟꯇꯦꯟꯗꯣ ꯆꯥꯟꯅꯧꯔꯕ ꯃꯤꯅ ꯑꯃꯨꯛꯀ ꯄꯥꯝꯈ꯭ꯔꯦ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯀꯩꯑꯕ ꯂꯤꯡꯖꯦꯜꯅ ꯐꯖꯩ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯥꯒꯨ ꯁꯤ ꯆꯥꯎ ꯍꯥꯏ ꯙꯨꯛ ꯙꯨꯛ ꯀꯩ ꯁꯨꯔꯦ ꯅꯨꯡꯉꯥꯏꯅꯤ ꯑꯅꯣꯏꯕꯗꯅꯒ ꯑꯗꯨꯒ ꯙꯨꯛ ꯙꯨꯛ ꯁꯨꯔꯗꯤ ꯑꯩꯌꯣ ꯑꯩ ꯑꯁ ꯆꯦ ꯁꯨꯁꯤꯃꯥ ꯅꯥꯏꯌꯣ ꯑꯗꯨꯃꯛꯅꯤ ꯅꯪꯅ ꯊꯦꯛꯇꯣꯛꯇꯣꯏꯁꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕꯣ ꯍꯩꯒ꯭ꯔꯖꯥꯠꯅꯤ ꯁꯗꯥꯅ ꯔꯥꯝ ꯀ꯭ꯔꯤꯁꯅꯅꯤꯒꯤ ꯙꯅꯨꯔꯥ ꯖꯩꯒ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯅꯤꯃꯜꯇꯟ ꯅꯤꯃꯜꯇꯟ ꯍꯥꯏ ꯅꯠꯇꯦ ꯅꯤꯃꯔꯇꯟ ꯍꯥꯏꯕ ꯅꯤꯃ꯭ꯔꯇꯟ ꯍꯣꯏꯅꯦ ꯀꯥꯎꯔꯦ ꯑꯩꯁꯨ ꯅꯤꯃꯔꯇꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏ ꯁꯗꯥ ꯄꯨꯛꯅꯤꯡꯒ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏꯀꯣ ꯅꯪꯁꯦ ꯌꯥꯝꯅ ꯋꯥꯈꯜꯁꯦ ꯋꯥꯡꯅ ꯁꯥꯒꯠꯂ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯥꯒꯨ ꯌꯥꯝꯅ ꯅꯥꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯏꯆꯦ ꯑꯩ ꯀꯣꯃꯦꯗꯤꯗꯤ ꯍꯩꯌꯦ ꯃꯌꯥꯝ ꯍꯥꯏ ꯅꯥꯎꯕꯤ ꯑꯗꯨꯅꯦ ꯅꯪꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯅꯤꯡꯗ꯭ꯔꯁꯨ ꯅꯪꯒꯤ ꯀꯣꯃꯦꯗꯤꯗꯣ ꯊꯥꯡꯒꯠꯂꯨꯑꯣ ꯂꯤꯡꯖꯦꯜꯅ ꯑꯁ ꯌꯥꯒ ꯅꯣꯝꯃꯤꯍꯦ ꯑꯃ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯣ ꯅꯪꯗꯤ ꯗꯥꯏꯃꯟꯅ ꯍꯥꯞꯄꯣ
ꯑꯗꯨꯒ ꯗꯥꯏꯃꯟ ꯍꯥꯞꯄꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯪ ꯀꯤꯠꯅꯦꯞ ꯇꯧꯈ꯭ꯔꯅꯤ ꯗꯥꯏꯃꯟꯅ ꯍꯥꯞꯄ ꯃꯌꯥ ꯍꯥꯞꯄ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯏ ꯑꯉꯥꯡꯗꯣ ꯀꯤꯠꯅꯦꯞ ꯇꯧ ꯍꯥꯏꯅ ꯅꯥꯎꯕꯤꯅ ꯏꯆꯦ ꯍꯥꯏ ꯀꯩ ꯍꯥꯏꯒꯦ ꯅꯥꯎꯕꯤ ꯁꯨꯁꯤꯃꯥꯅ ꯑꯒꯨ ꯏꯆꯦ ꯅꯣꯛꯄꯗ ꯁꯤꯔꯦꯗ ꯍꯥꯏ ꯃꯌꯥꯝ ꯃꯩ ꯀꯛꯑꯒꯦꯀꯣ 1:30 ꯌꯧꯔꯦꯀꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯗꯤ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯆꯍꯤ ꯀꯌꯥꯅꯣ ꯍꯥꯏ ꯁꯨꯁꯤꯃꯥ ꯑꯩ 94 ꯁꯨꯔꯦ 94 ꯆꯠꯈꯤꯗꯅ ꯇꯣꯛꯑꯔꯅꯤ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯐꯥꯒꯤꯗꯣ ꯑꯩꯗꯤ ꯐꯥꯒꯤꯒꯤ ꯃꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯁꯔꯗꯥꯅ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯕꯥꯏ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯁꯔꯗꯥ ꯐꯛ ꯍꯨꯒꯠꯂꯣ ꯑꯩꯁꯨ ꯁꯣꯟꯗꯒꯤ ꯍꯨꯒꯠꯂꯒꯦꯀꯣ ꯂꯤꯡꯖꯦꯜꯅ ꯑꯣꯏꯃꯥ ꯀꯤꯠꯅꯦꯞꯇꯤ ꯀꯤꯖꯩꯌꯦ ꯑꯒꯨ ꯆꯤꯆꯦ ꯀꯛꯑꯒꯦ ꯀꯣꯃꯦꯟ ꯏꯔꯛꯑꯅꯨ ꯄ꯭ꯂꯤꯖ ꯊꯦꯡꯉꯦꯕ ꯍꯌꯦꯡ ꯆꯤꯆꯦꯒꯤ ꯗ꯭ꯌꯨꯇꯤ ꯌꯥꯝꯃꯤ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯆꯦ ꯅꯍꯥꯟ ꯆꯦ ꯑꯟꯖꯂꯤꯒꯤ ꯍꯔꯥꯁꯃꯦꯟꯗꯣ ꯑꯩ ꯍꯔꯥꯁꯃꯦꯟ ꯇꯧꯕꯤꯔꯦ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯆꯦ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯒ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯄꯨꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯄꯨꯟꯅ ꯑꯁ ꯍꯧꯖꯤꯛꯇꯩ ꯁꯦꯝꯒꯠꯂꯨꯍꯦ ꯅꯣꯏ ꯅꯨꯄꯤꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯥꯏꯗꯤ ꯋꯥꯠꯂꯤꯗꯅ ꯍꯧꯖꯤꯛꯇꯩ ꯁꯦꯝꯒꯠꯂꯣ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ ꯏꯁ 94ꯇꯣ ꯊꯥꯖꯔꯨꯅꯨ ꯆꯍꯤ ꯆꯥꯅꯤ ꯑꯉꯥꯡꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ ꯑꯁꯦꯡꯕꯅꯤ 94 ꯍꯥꯏꯁꯦ ꯁꯨꯁꯤꯃꯥ ꯑꯩ ꯇꯜꯂꯦ ꯁꯨꯁꯤꯃꯥ ꯃꯤ ꯄꯨꯝꯅꯃꯛꯅꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯩ ꯃꯁꯥꯁꯦ ꯍꯧꯖꯤꯛ ꯐꯖꯅꯁꯨ ꯅꯣꯏꯈꯔꯦ ꯑꯗꯨꯝ ꯑꯣꯏꯖꯔꯅꯤꯗ 94ꯇꯣ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯄꯨꯟꯅ ꯍꯥꯏ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯅꯥꯎꯕꯤ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯑꯩ ꯅꯠꯇꯗꯤ ꯍꯌꯦꯡ ꯇꯨꯝ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏ ꯆꯩ ꯆꯥꯅꯤ ꯑꯉꯥꯡ ꯅꯪꯀꯣ ꯅꯣꯏꯌꯦꯕꯨ ꯍꯥꯏꯕꯅꯦ ꯀꯪꯉꯦꯕꯨ ꯍꯥꯏꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯍꯣꯏ ꯅꯥꯎꯕꯤ ꯇꯨꯝꯃꯒꯦꯀꯣ ꯅꯪꯁꯨ ꯐꯖꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯣ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯆꯦꯛꯁꯤꯜꯂꯣ ꯀꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯁꯟꯒꯅꯨ ꯃꯁꯥ ꯉꯝꯗ꯭ꯔꯤꯉꯩꯗꯨꯒ ꯑꯗꯨꯒ ꯂꯤꯡꯖꯦꯜꯅ 94 ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏꯔꯦꯍꯦ ꯍꯥꯏ ꯑꯣꯏꯔꯕꯅꯤ ꯆꯩ ꯆꯥꯗꯧꯔꯦ ꯑꯉꯥꯡꯅ ꯑꯗꯨꯒ ꯁꯨꯁꯤꯃꯥ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯤ ꯁꯪꯉꯗꯤ ꯁꯨꯝ ꯂꯥꯛꯄꯤꯌꯨꯀꯣ ꯑꯩ ꯍꯧꯖꯤꯛ ꯀꯛꯑꯒꯦ ꯑꯗꯨꯝ ꯇꯧ ꯃꯤꯅꯤꯠ 10 ꯇꯥꯁꯟꯈꯤꯗꯣꯔꯦ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯆꯦ ꯍꯣꯏ ꯑꯗꯨꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯂꯤꯡꯖꯦꯜꯅ ꯔꯤꯃꯥꯏꯟꯗꯔ 94ꯁꯦ ꯅꯠꯇꯦꯀꯣ ꯁꯨꯁꯤꯃꯥ ꯅꯣꯡꯃ ꯐꯖꯅ ꯀꯩꯅꯣ ꯇꯧꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯐꯖꯅ ꯑꯩꯈꯣই ꯋꯥꯏꯇꯤꯁꯦ ꯐꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯨꯝ ꯂꯣꯏꯅꯔ ꯈꯪꯉꯛꯀꯩꯅꯀꯣ ꯆꯍꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯆꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯍꯥꯏ ꯍꯣꯏ ꯑꯒꯨ ꯆꯤꯆꯦ ꯀꯛꯑꯒꯦꯀꯣ ꯑꯩ ꯅꯣꯏ ꯕꯣꯕꯣꯛꯀꯤ ꯂꯦꯡꯒꯥꯅꯤ ꯐꯔꯕ ꯆꯤꯆꯦ ꯀꯛꯑꯒꯦ ꯊꯦꯡꯉꯦ ꯆꯤꯆꯦ ꯌꯥꯝꯅ ꯑꯣꯀꯦ ꯁꯨꯁꯤꯃꯥ ꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯨꯁꯤꯃꯥ ꯃꯦꯁꯦꯖ ꯏꯔꯤ ꯃꯥꯜꯂꯦ ꯑꯗꯨ ꯏꯔꯦꯗꯣ ꯍꯣꯏ ꯍꯣꯏ ꯑꯁꯦꯡꯕ ꯑꯃꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯆꯞ ꯃꯥꯟꯅꯩꯌꯦ ꯁꯨꯁꯤꯃꯥ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯛꯆꯔꯒꯦ ꯕꯥꯏ 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 ꯀꯛꯑꯦꯀꯣ ꯃꯁꯤ ꯑꯉꯥꯡꯁꯤ ꯇꯥꯗꯦ ꯍꯌꯦꯡ ꯇꯧꯔꯛꯀꯦ ꯃꯃꯥꯗꯒꯤ ꯑꯗꯨꯒ ꯀꯁꯥꯔꯗꯩ ꯆꯤꯆꯦꯅꯤ ꯍꯥꯏꯒꯦ ꯍꯣꯏ ꯍꯣꯏ ꯑꯒꯨ ꯅꯨꯡꯁꯤꯕꯤ ꯇꯨꯝꯃꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯁꯨꯁꯤꯃꯥ ꯁꯔꯗꯥ ꯇꯨꯝꯃꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯏꯆꯦ ꯂꯩꯕ ꯐꯥꯎ ꯂꯩꯒꯦ ꯍꯥꯏꯌꯦ ꯅꯥꯎꯕꯤ ꯀꯛꯇ꯭ꯔꯣꯕꯅꯤ ꯀꯛꯑꯒꯦ ꯈꯨꯝ ꯇꯥꯜꯂꯁꯤ ꯑꯗꯨꯗꯤ ꯇꯥꯜꯂꯁꯤ ꯃꯪ ꯐꯔꯁꯤꯀꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯌꯦꯡ ꯎꯅꯔꯁꯤ